class 6 tagina class 12 faw aina tamjarak school du da khoi nuksibadagi mafam sida lakchabane gi imanam sing kharaga loina lakchabane do hairiba mafam se badi umathen de leiba Jawahar Navodaya Vidyalaya gi chandamba chobo umathen de leiba class 6 tagina 12 faw sida chawjarakhiba aduguma mafam ne hatare hairiba mafam sida khoi ngasi se khoi gi classmate ama imanaba mahaki maming beto ko mahaki macha nipa gi samkokpa surakron yawba lakpana aduga mafam sin naknare side pool ne habagi koina mafam sam do yengu sedana se leriba imanaba sing mayam si khoi lakchabane hatare ai onjarke sigi tharamisi khona class 7 kare kan khona semjaramane hatare ko leise sida Ramachandra lere manaba hai toro hai okay aduga Suresh lere ai lakmena class pe ngakani Santosh lere bai dejen lere aduga makada maru priyo lere to abdi si JNBSA ana thajari ji koina class 7 kare kana thajar mane hetare adu live point to jabani na mayam kitang sing da basu yai adu mako aduga hoji koina lai se mathak ta kajar ebo ko aduga mathak ta kara kansida ꯆꯠꯂꯤꯕ ꯃꯐꯝꯁꯤꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯛ ꯑꯣꯏꯅ ꯂꯩꯔꯝꯕ ꯖꯒꯥꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯀꯥꯏꯒꯤꯅꯣ ꯅꯪꯕꯣ ꯎꯃꯥꯊꯦꯡꯒꯤ ꯅꯕꯣꯗꯤꯌꯥꯗꯨꯅꯤ ꯑꯣꯀꯦ ꯑꯗꯨꯒ ꯁꯤꯁꯦ ꯑꯣꯏꯔꯝꯃꯤ ꯍꯥꯏꯇꯥꯔꯦꯀꯣ ꯍꯦꯟꯕꯣꯟ ꯒ꯭ꯔꯥꯎꯟ ꯑꯣꯏꯔꯝꯃꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯈꯥꯗ ꯂꯣꯏꯅ ꯂꯩꯈ꯭ꯔꯦ ꯃꯥꯒꯤ ꯁꯥꯟꯅꯕꯨꯡꯁꯤꯀꯣ ꯌꯥꯝ ꯊꯤꯅ ꯆꯦꯟꯖ ꯇꯧꯔꯝꯃꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯤꯒꯤ ꯃꯐꯝꯁꯦ ꯑꯩꯈꯣꯏꯅ ꯑꯦꯀꯥꯗꯃꯤꯛ ꯕ꯭ꯂꯣꯛ ꯑꯣꯏꯅ ꯂꯩꯔꯝꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ class hek hobadagina koina lakpa matamda inau nau sengbatcharakpa jaga oiba haitare si mafamse ko aduga sigi mafamsida aikoina class 3 4 sida class academic block oina sida class larik tampham oine haitare hojikti makhada loina huangre am nauna sagre haitare ko temporary goina matam khragi oina leramba kano ne sida kaka sembok charaga leramba mafam ne sigi kano se academic block se bai ka se pura sembo mo ne da ꯇꯞꯊꯣꯛꯑꯒ ꯇꯧꯔꯦꯕꯀꯣ ꯍꯥꯟꯅꯗꯤ ꯑꯁꯤ ꯂꯩꯔꯝꯕꯅꯦꯕ ꯍꯥꯟꯅꯗꯤ ꯁꯤ ꯃꯅꯨꯡꯒꯤ ꯋꯥꯜꯁꯤ ꯈꯛꯇꯗ ꯄꯔꯦꯡ ꯑꯣꯏꯅ ꯂꯩꯔꯝꯕꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯍꯧꯖꯤꯛ ꯀ꯭ꯋꯥꯇꯔ ꯑꯣꯏꯔꯦ ꯀꯣ ꯀ꯭ꯋꯥꯇꯔ ꯑꯣꯏꯅ ꯂꯩꯔꯝꯃꯦ ꯁꯤ ꯕꯦꯔꯦꯟꯗꯥ ꯑꯣꯏꯅ ꯂꯩꯔꯝꯕꯅꯦꯕ ꯀ꯭ꯂꯥꯁ 7ꯗꯒꯤ 6 ꯑꯩꯈꯣꯏ ꯀꯛꯆꯤꯡꯗ ꯇꯝꯃꯒ 6 ꯍꯦꯛ ꯂꯣꯏꯕꯒ ꯀ꯭ꯂꯥꯁ 7ꯗꯒꯤ ꯃꯐꯝꯁꯤꯗ ꯍꯣꯡꯉꯛꯄꯅꯦ ꯍꯥꯏꯇꯥꯔꯦ ꯍꯣꯡꯉꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯕꯦꯁꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯖꯨꯅꯤꯌꯔ ꯑꯣꯏꯅ ꯍꯧꯔꯛꯑꯀꯥꯟꯗ ꯁ꯭ꯀꯨꯜꯁꯤꯒꯤ ꯁꯦꯝꯒꯠ ꯁꯥꯒꯠꯄ ꯈꯨꯗꯤꯡꯃꯛꯁꯦ ꯃꯄꯨꯡ ꯐꯥꯅ ꯌꯥꯎꯕ ꯉꯝꯖꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯄꯨꯡ ꯐꯥꯅ ꯁꯦꯝꯒꯠꯆꯔꯝꯃꯒ ꯑꯩꯈꯣꯏꯅ ꯂꯩꯕ ꯉꯝꯈꯤꯗꯕ ꯖꯒꯥꯁꯨ ꯑꯣꯏꯕ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯁꯤꯕꯗꯒꯤ ꯑꯩꯈꯣꯏꯁꯦ ꯑꯝꯇ ꯌꯦꯡꯁꯦꯅ ꯂꯥꯛꯆꯕꯅꯤ ꯏꯃꯥꯟꯅꯕꯁꯤꯡ ꯑꯝꯇ ꯎꯠꯊꯣꯛꯆꯔꯛꯀꯦ ꯗꯤꯖꯦꯟ ꯂꯩꯔꯦ ꯁꯥꯁ ꯂꯩꯔꯦ ꯑꯗꯨꯒ ꯁꯨꯔꯦꯁ ꯂꯩꯔꯦ ꯁꯤꯁꯦ ꯚꯥꯏ ꯑꯁꯤꯁꯦ ꯀ꯭ꯂꯥꯁ ꯀꯌꯥ ꯑꯣꯏꯔꯛꯈꯤ ꯑꯝꯇ ꯅꯤꯡꯁꯤꯡꯕꯤꯔꯛꯑꯣꯅꯦ ꯁꯤꯗꯤ Class 3. Class 6, 7, 8, 9, 10. Macam lagi deh. Ini class 6, 7, 8, 9. And then asidi. Si class ini habiro. Nanti siapa semua tahu kiye ba. Siapa semua tahu kiye ba. Aku nak class 7 lagi kan itu. Adu ne ba. Adum tu ningsing je ba. 7 lagi kan cuma 10, 9 ko. Adu ga. Asida kau mangre. Ko. Kau mang. Wahabna ke segala lantuk betul kan? Se. Sigi kase. Ningsing beriango. Sar patra do. Sar patra na. Kogi. Nongju dulu na satin pun laga. Ko. Nongju kan satin up tu na resar up sih. Ningsing bera. Sigi kase tu ko. Okay, sini kadang blok lera tu somda. Kau gila leram pam, mafam sing siapa untuk jaga. Sini Ariba han. Ariba mafam ni anu buat suhu hanjara ke? Ko, aduga. Aku ina lejaran ba, aku ina leba panggil aku ina tamu panggil mafam suhu hanjara ke. Na unu sem kat, sagala kipas sing ko. Yang tu huang sisi handball ground orang mereka. Handball ke football ka? Handball ke football ka. Sisi sana pun. Ini ada tulis uin, ini ada tahu tulis tukai rupa gini nih. Waktu itu ada. Waktu itu ada. Ini itu volleyball ground. Sana volleyball sana mana? Volleyball sila ramai. Ini referee ini. Ba, somni kalau nanti, somni kalau ba, somni kalau ba.
아이 참. 왜 요새? 그 로동대 카딤 정우의 카다부터나 봐 이제. 카딤 정부부터 거기다. 이제 이만하면 수레스. Long live. 그것이 노보디아게는 뚜엣 베스니까. 오케이, 땡큐. 오케이. 또 저번 봤지. 특비요 사투. 내가 하이도 야르디마 남기게 너무 큰 일이네 또. 시다 그게 땡김 레. 땡기 레이븐. 땡기 레이. 땡기 레이븐. 떼기다 라이릭 빠부 사부 mafam도. 맞다가 프레만드네 이네 빅데네 가고 포토 만 타가리나. 응. 또가. 어? 내려면. 어. 아 시시. 아시 강호 이거. nanti sisi kelas 6 to 8 ki house ani ki nong sagat bane sida matam khara ki ko anduga u ga so chawre ni ko isu ping ni hobune 아콜 아버지 팀 포티도 내 거기. koina tharam ibung ak photo tu hai na yan mandra 1942 sigi ah ate 란틴 포티. asi tingki sigi wari ma ning sing se ko ha 빨리 해도. sigi tingki se ko myang iru ja phom ne dare sigi tingki se yam nung chi boys kuting mak che. boys kuri mok se loi ne iru ja ne sigi sida leiriba house mari leiba mo khaising si ko 브레이크파스트 하다가 스쿨 짠나 버기 먹나 봐 터나 보다. abdul sigi kenan mang hi wari do sida asi tu boge yam nung sida asima khalaga thambi jam phare okay us 우싱세 그거는 다들 다른 뭐 아니고 어 그래 라이브 내도 우리 생각 그건 없는 거 미국 나네. 동시 예예 오케이 시다 hojik class 6 to 10 보기 wari ma hajirake hojik imanaba surese ma boli hinjirake tare hojik mayamna kogi base kine pradip aina palin ko palin ne khani ko singer palin ingna sigla hingaina saiba kogi marup se ko mafam sida ma tamjirakune ma ki oiba wari mafam sigi am nuksi wari ma kogi marup suresh ka hakthing na thengna ki wari dang lihinjirake tare ꯀꯧꯁꯦ ꯑꯩꯈꯣꯏ ꯄꯥꯂꯤꯟꯁꯦ ꯃꯥꯅ ꯀ꯭ꯂꯥꯁ 10 ꯇꯝꯃꯤꯉꯩꯗꯀꯣ ꯑꯩꯈꯣꯏꯗꯒꯤ ꯖꯨꯅꯤꯌꯔ ꯀ꯭ꯂꯥꯁ 2 ꯖꯨꯅꯤꯌꯔ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯃꯤꯡ ꯄꯥꯜꯂꯔꯣꯏ ꯀꯛꯆꯤꯡꯗꯒꯤ ꯑꯉꯥꯡ ꯑꯃ ꯃꯥꯅ ꯃꯥ ꯅꯨꯡꯁꯤ ꯍꯥꯏꯔꯨꯕ ꯑꯗꯣ ꯃꯥ ꯌꯥꯔꯛꯇꯕ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯔꯛꯇꯕ ꯃꯥ ꯏꯁꯩ ꯑꯃ ꯁꯛꯈꯤꯕ ꯏꯁꯩꯗꯤ ꯑꯩꯈꯣꯏ ꯏꯇꯥꯎ ꯗꯤꯖꯦꯟ ꯇꯧꯔꯁꯤ 나한테 아동 이세도 있다고 좀 던져. 아 더불어 잉글리시 메모리니고 시대 마네 잉글라 찍라 힝 아마 이세두기 사용세 거기 잉나 찍라 아힝 아마 하이. 아다 마탐 노미투다 마나 파우기보 와칼두니. yes 아두니 아드마이 tawdana 마세 얌 패션 레이나 사히 따릿 춥나. 하이리바 마기 눅시제비세 퐁토락पने. 아두부 라이박 티브나 마기 레스폰스 아로이부 파우보다 포지티브 레스폰스 팡다바다기 팔린시나 시도 르빠가 윈터도 윈터가 이시는 윈터도 룹빠가 마나 캉바 야 캉기바 아두가 아두도 나타나 거기 마얌수 레이레 마땅 잡도 건 하이제게 아두니 ꯇꯧ ꯏꯁꯩ ꯃꯇꯦꯡ ꯇꯪ ꯅꯤꯡꯁꯤꯡꯕꯅꯤꯀꯣ 이세 누파 아이 ꯍꯧꯖꯤꯛ 삭보다 누가요 롱 통보는 야데 야만나 둥공기로 오케이 잉글라 찍라 힝 아마 라키 아이는 그이봐 라키 낭나 아이기 앵원다 한키 앵원다 뭉시리바라 아이무 콩키 아이나 호콩키 아이나 뭉시라리 뭉시기가니 뭉시기가니 마이너스 인터넷 오케이 야 눅시바 just 메모리니고 이거지 짐네 예시 짐. 정말 짐동장제네 봐 야예 짐장세 사번이네 오케이 거기 마이 홍지 좀 섹션드래 보고 거기 마이 섹션다 봐도 야야 노노노 아두 레이데 just 이거 아두 시세 하우스 홍드리가나 하나 레이브 하우스 그래봐 랭청비 하우스 지금 하우스 산도스다래 아이네 비베간다 아 제제 베비간다 누가입니다 거기 저는 비가 남 야우 됐다 야우드래 오케이 베베가 하시는 좀 비. 아야
ꯑꯩꯗꯤ ꯕꯔ ꯋꯥꯟ ꯍꯥꯎꯁ ꯑꯗꯣ ꯁꯤ ꯍꯥꯎꯁꯁꯦ ꯁꯤꯒꯤ ꯑꯣꯗꯤꯇꯣꯔꯤꯌꯝ ꯀꯩ ꯇꯧꯒꯦ ꯑꯩꯈꯣꯏꯅ ꯃꯔꯤ ꯊꯣꯛ ꯈꯥꯏꯗꯣꯛꯑꯝꯕꯅꯦꯕꯀꯣ ꯌꯦꯁ ꯍꯧꯗꯣꯡ ꯃꯔꯤ ꯊꯣꯛꯁꯨꯅ ꯕꯤꯕꯦꯀꯥꯅꯟꯗ ꯍꯥꯎꯁ ꯂꯝꯕꯤ ꯍꯥꯎꯁ ꯑꯁꯣꯝꯒꯤ ꯑꯅꯤꯗꯨꯅ ꯀꯩ ꯅꯦꯇꯥꯖꯤ ꯅꯠꯇꯦ ꯅꯦꯇꯥꯖꯤꯗ ꯃꯈꯥꯗꯅꯤ ꯌꯥꯝ ꯃꯈꯥꯅꯦ ꯑꯩꯗꯤ ꯕꯔ ꯋꯥꯟ ꯍꯥꯎꯁ ꯍꯥꯏꯕ꯭ꯔꯣ ꯎꯗꯌꯒꯤꯔꯤꯒ ꯕ꯭ꯔꯕꯨꯕꯥꯟꯒ ꯕꯔ ꯂꯩꯌꯦꯕ ꯋꯥꯟꯒ ꯎꯗꯣꯏꯒꯤꯔꯤ ꯆꯨꯝ ꯁꯤꯅ ꯕꯤꯕꯦꯀꯥꯅꯟꯗ ꯍꯥꯎꯁ ꯂꯤꯡꯊꯣꯏ ꯂꯝꯕꯤ ꯍꯥꯎꯁ ꯕ꯭ꯔꯕꯨꯕ ꯍꯥꯎꯁ ꯑꯗꯨꯒ ꯁꯤꯗ ꯀꯩꯕ ꯀꯩꯗ ꯆꯠꯂꯣ ꯎꯗꯌꯒꯤꯔꯤ ꯍꯥꯎꯁ ꯎꯗꯌꯒꯤꯔꯤ ꯑꯗꯨ ꯂꯩꯔꯝꯕ ꯃꯔꯤꯁꯦ ꯑꯗꯨꯒ ꯅꯠꯇꯦ ꯅꯠꯇꯦ ꯑꯁꯣꯝꯗ ꯕꯔ ꯋꯥꯟ ꯑꯁꯤꯅ ꯎꯗꯣꯏꯒꯤꯔꯤ ꯑꯗꯨ ꯑꯁꯣꯝꯒꯤ ꯀꯩꯅꯣꯁꯤꯅ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦꯠꯐꯣꯝ ꯂꯩꯕꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯁꯤꯅ ꯈꯥꯖꯤꯜꯂꯒ ꯂꯥꯏꯕ꯭ꯔꯦꯔꯤ ꯁꯤ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯏꯔꯝꯕꯅꯦꯕ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯏꯔꯝꯕ ꯃꯐꯝꯅꯦꯕ ꯊꯪꯅꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯅꯨꯄꯥꯁꯤꯡ ꯀꯩꯅꯣ ꯇꯧꯕ ꯑꯣꯖꯥ ꯅꯨꯄꯥꯁꯤꯡ ꯃꯌꯨꯝ ꯄꯥꯟꯗꯕ ꯑꯣꯖꯥ ꯅꯨꯄꯥꯁꯤꯡ ꯀꯩꯅꯣ ꯑꯣꯟꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯦ ꯈꯥꯖꯤꯜꯂꯒ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯏꯔꯝꯕꯀꯣ ꯂꯦꯐꯁꯤꯅ ꯕꯦꯆꯦꯂꯔꯁ ꯀ꯭ꯂꯕ ꯂꯥꯏꯕ꯭ꯔꯦꯔꯤ ꯄꯨꯂꯞ ꯄꯨꯂꯞ ꯑꯩꯈꯣꯏꯅ ꯁꯤꯗꯅꯦꯕ ꯅꯨꯡꯗꯥꯡꯗ ꯁꯤꯗꯒꯤ ꯋꯥꯜ ꯑꯃ ꯈꯥꯈꯤꯕꯅꯦꯕ ꯅꯠꯇ꯭ꯔꯥ ꯋꯥꯜ ꯑꯃ ꯁ꯭ꯇꯦꯖꯁꯤꯒꯤ ꯃꯊꯛꯁꯤꯗ ꯂꯥꯏꯕ꯭ꯔꯦꯔꯤ ꯊꯝꯕꯅꯦꯕ ꯅꯠꯇ꯭ꯔꯥ ꯂꯥꯏꯕ꯭ꯔꯦꯔꯤꯁꯤꯗ ꯇꯝꯅꯩ ꯑꯁꯣꯝ ꯅꯥꯀꯟꯗ ꯑꯗꯨ ꯁꯨꯝ ꯃꯌꯥꯝꯗ ꯎꯠꯆꯔꯛꯀꯦ ꯑꯗꯨꯒ ꯁꯤꯒꯤ ꯋꯥꯜꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯍꯥꯎꯁ ꯃꯔꯤ ꯊꯣꯛꯅ ꯌꯥꯝ ꯆꯥꯎꯅ ꯂꯩꯔꯝꯕꯅꯤ ꯍꯥꯏꯇꯥꯔꯦ ꯃꯗꯨ ꯉꯁꯥꯏ ꯑꯩꯅ ꯁꯤꯒꯤ ꯊꯣꯡꯖꯤꯟꯁꯤ ꯚꯥꯏ ꯀ꯭ꯂꯥꯁ 10ꯗꯅ ꯑꯩꯅ ꯂꯩꯔꯛꯄꯗꯨ ꯁꯤ ꯂꯩꯕ ꯁꯤꯒꯤ ꯅꯠꯇꯦ ꯁꯤ ꯂꯩꯕ ꯑꯩꯅ ꯁꯤ ꯂꯩꯕꯅꯦꯕ ꯑꯩ ꯋꯥꯔꯤ ꯑꯃ ꯍꯥꯏꯖꯔꯛꯀꯦꯕ ꯁꯤꯗ ꯑꯩ ꯂꯩꯔꯦꯗꯅꯀꯣ ꯅꯪꯒꯤ ꯃꯊꯛꯇ ꯑꯛꯕꯔ ꯑꯩ ꯄꯥꯝꯅꯔꯛꯄꯗꯒꯤ ꯁꯤꯗꯅꯦꯕ ꯃꯥꯒꯤ ꯑꯥꯝꯗꯩꯅ ꯏꯁꯇꯤ ꯅꯝꯈ꯭ꯔꯦꯁꯦ ꯁꯤ ꯁꯤꯗ ꯍꯥꯎꯁꯅ ꯑꯩꯈꯣꯏꯒꯤ ꯁꯤꯋꯥꯂꯤ ꯍꯥꯎꯁꯅꯦꯕꯀꯣ ꯃꯅꯤꯡꯗ ꯅꯨꯃꯤꯠ ꯂꯩꯕꯅꯦꯕ ꯁꯤ ꯁꯤꯋꯥꯂꯤ ꯑꯗꯨꯒꯤꯅꯦꯕ ꯁꯤ ꯗꯨꯀꯥꯟꯗ ꯑꯩꯒꯤ ꯍꯥꯟꯅ ꯅꯨꯡꯁꯤꯅꯔꯝꯕ ꯅꯨꯄꯤ ꯃꯔꯤ ꯆꯨꯝꯃꯦ ꯁꯤ ꯊꯥꯕꯅꯦꯕ ꯑꯩ ꯃꯤꯡꯗ ꯅꯨꯄꯤ ꯃꯤꯡꯗ ꯑꯗꯨꯒ ꯁꯤꯗ ꯀꯛꯆꯤꯡ ꯔꯣꯁꯟ ꯂꯩ ꯑꯗꯨꯒ ꯁꯣꯝ ꯀꯥꯆꯤꯟꯗꯅ ꯔꯖꯤꯞ ꯂꯩꯕꯅꯦꯕ ꯑꯩ ꯃꯊꯛꯇ ꯀꯩꯅꯣ ꯂꯩꯌꯦꯕ ꯁꯥꯍꯖꯥꯟ ꯂꯩꯕꯅꯤꯅꯦ ꯑꯗꯨ ꯂꯩꯕꯅꯦꯕ ꯃꯌꯥꯏꯒꯤ ꯋꯥꯜ ꯈꯥꯕꯗꯣ ꯁꯤ ꯃꯄꯥꯁꯤꯗꯅꯤꯀꯣ ꯐꯛꯇꯣꯡꯅ ꯅꯠꯇꯦ ꯐꯛꯇꯣꯡꯅ ꯋꯥꯡꯅ ꯁꯤ ꯃꯌꯥꯏꯁꯤꯗꯅꯤꯅꯦ ꯃꯌꯥꯏꯁꯤꯗꯅꯤ ꯐꯦꯟ ꯊꯥꯔꯅꯨ ꯚꯥꯏ ꯐꯦꯟ ꯊꯥꯔꯅꯨ ꯑꯁꯤꯗ ꯁꯨꯃꯥꯏꯅ ꯈꯥꯔꯒ ꯁꯤ ꯃꯌꯥꯏꯒꯤ ꯈꯥꯕꯅꯦꯕꯀꯣ ꯑꯗꯨꯗꯨꯗ ꯀ꯭ꯂꯥꯁ 6, 7 ꯅꯠꯇꯦ ꯁꯣꯔꯤ 7, 8ꯁꯦ 7, 8ꯁꯤꯗ ꯑꯕꯗꯨꯜ ꯑꯖꯤꯖ ꯑꯩꯒꯤꯁꯤ ꯊꯪꯅꯩꯌꯦꯕ ꯀꯣ ꯄꯥꯂꯤꯟ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯪꯅꯔꯤ ꯑꯗꯨꯒ ꯀ꯭ꯂꯥꯁ ꯀꯌꯥꯗꯩꯅꯣ ꯍꯥꯎꯁ ꯑꯃ ꯁꯦꯝꯗꯣꯛꯈꯤꯕꯗꯣ 9ꯗꯩꯔꯥ 9ꯗꯒꯤ ꯅꯠꯇ꯭ꯔꯥ ꯅꯤꯔꯒꯤꯝꯗ ꯆꯦꯟꯖ ꯇꯧꯅꯈꯤꯕꯅꯦꯕꯀꯣ ꯁꯤꯅꯦ ꯃꯐꯝꯁꯤ ꯇꯝꯅꯩ ꯍꯥꯏꯅ ꯑꯩꯈꯣꯏꯅ кина ꯆꯍꯤ 7 ꯑꯗꯨꯝ ꯂꯩꯈ꯭ꯔꯕ ꯅꯠꯇ꯭ꯔꯥ ꯀꯩꯁꯨ ꯊꯦꯡꯅꯈꯤꯗꯕ ꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯇꯝꯅꯕ ꯂꯝꯃꯣꯏꯒꯤ ꯍꯨꯏ ꯈꯔ ꯂꯥꯛꯈꯤ ꯂꯝꯃꯣꯏ ꯍꯨꯏꯒꯤ ꯈꯔ ꯂꯥꯛꯏ ꯀꯣ ꯍꯧꯖꯤꯛꯇꯤ ꯖꯤꯝꯒ ꯀꯩꯀꯩ ꯌꯥꯝ ꯊꯝꯕꯤꯔꯦ ꯀꯣ ꯑꯉꯥꯡꯁꯤꯡꯒꯤ ꯌꯥꯝ ꯊꯤꯅ ꯆꯥꯎꯈꯠꯂꯦ ꯑꯩꯈꯣꯏ ꯃꯇꯝꯗꯗꯤ ꯅꯨꯡ ꯊꯥꯡꯒꯠꯅꯕ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯚꯥꯏ ꯁꯤꯒꯤ ꯂꯩꯁꯤꯗꯤ ꯅꯍꯥꯟꯅꯤ ꯂꯩꯕꯗꯥꯏꯅꯦ ꯁꯤꯒꯤ ꯂꯩꯁꯤꯃꯗꯤ ꯅꯍꯥꯟꯅꯤ ꯂꯩꯔꯛꯄꯗꯥꯏꯅꯦ ꯅꯍꯥꯟꯅꯤ ꯂꯩꯔꯦꯀꯣ ꯈꯪꯉꯒꯗꯤ ꯂꯩꯔꯝꯅꯦ ꯁꯤꯃꯗꯤ ꯁ꯭ꯇꯣꯔꯨꯝ ꯀꯝꯄ꯭ꯌꯨꯇꯔ ꯂꯦꯞ ꯌꯦꯁ ꯋꯥꯎ ꯆꯍꯤ ꯀꯌꯥ ꯀꯨꯏꯔꯕꯅꯦ ꯃꯁꯤ ꯃꯈꯣꯡ ꯈꯨꯆꯥꯎ 1999ꯗꯩꯅꯦ ꯚꯥꯏ 99ꯗꯒꯤ ꯅꯠꯇ꯭ꯔꯥ ꯁꯤꯁꯨ ꯀꯨꯏꯔꯕꯅꯤꯍꯦ ꯑꯁꯤꯁꯦ ꯃꯨꯠꯄ ꯅꯥꯏꯔꯣꯏꯗꯕ ꯀꯩꯅꯣ ꯉꯥꯛꯇꯅꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯝ ꯍꯧꯕꯅꯤ ꯑꯣꯀꯦ ꯁꯤ ꯎꯒꯗꯤ ꯀꯌꯥꯝ ꯆꯥꯎꯅ ꯄꯤꯛꯁꯤ ꯄꯤꯛꯂꯤ ꯍꯧꯕꯅꯤ ꯁꯤꯅ ꯅꯨꯄꯥꯁꯤꯅꯦ ꯀꯝꯄ꯭ꯌꯨꯇꯔ ꯂꯦꯞ ꯑꯣꯏꯔꯝꯕꯁꯤꯗ ꯌꯦꯁ ꯁꯤꯗ ꯀꯝꯄ꯭ꯌꯨꯇꯔ ꯇꯝꯃꯛꯑꯦ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗ ꯁꯤꯒꯥꯁꯦ ꯍꯥꯏꯗꯤ ꯃꯇꯝꯗꯨꯒꯤ ꯑꯣꯏꯅꯗꯤ ꯌꯥꯅꯕ ꯁꯤꯟꯅꯕ ꯍꯥꯏꯇꯥꯔꯦ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯤ ꯀꯩꯅꯣ ꯇꯧꯔꯒ ꯁꯤꯅ ꯁ꯭ꯇꯣꯔꯨꯝ ꯑꯣꯏꯔꯝꯕ ꯃꯥꯅꯦ ꯁꯣꯝ ꯀꯝꯄ꯭ꯌꯨꯇꯔ ꯂꯦꯞ ꯑꯣꯏꯔꯝꯕ ꯑꯩꯈꯣꯏ ꯃꯣꯄꯥꯛ ꯀꯩ ꯂꯧꯕꯗꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤ ꯌꯥꯝ ꯊꯤꯅ ꯅꯨꯡꯁꯤꯕ ꯅꯨꯃꯤꯠ ꯑꯃ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒ ꯁꯤꯒꯤ ꯃꯐꯝꯁꯦ ꯍꯧꯖꯤꯛꯀꯤ ꯂꯩꯐꯝꯗꯨꯗꯒꯤ ꯂꯩꯔꯝꯗꯦ ꯁꯤꯃ ꯅꯧꯅ ꯁꯥꯕꯅꯦ ꯀꯣ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯑꯦꯁꯦꯝꯕꯜ ꯒ꯭ꯔꯥꯎꯟꯅꯦꯕ ꯉꯁꯥꯏꯒꯤ ꯑꯦꯀꯥꯗꯃꯤꯛ ꯕ꯭ꯂꯣꯛꯇꯣ ꯑꯗꯨꯐꯥꯎ ꯆꯠꯇꯣꯏꯅꯦ ꯁꯤꯗꯒꯤ ꯑꯦꯁꯦꯝꯕꯜ ꯂꯣꯏꯔꯒ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯁ꯭ꯇꯦꯖꯁꯤꯗ ꯊꯣꯛꯑꯀꯥꯟꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯦꯛꯇꯤꯚꯤꯇꯤ ꯀꯌా ꯑꯃ ꯇꯧꯔꯝꯃꯦ ꯌꯦꯁ ꯑꯦꯛꯇꯤꯚꯤꯇꯤ ꯗꯦꯃꯣ ꯑꯝꯇꯪ ꯇꯧꯁꯤ ꯑꯩꯈꯣꯏꯅ ꯇꯧꯔꯝꯕꯗꯣ ꯁꯤꯗꯅꯦ ꯁꯨꯝ ꯑꯍꯥꯟꯕꯗ ꯀ꯭ꯂꯥꯁ 6 ꯂꯩꯕꯀꯣ ꯀ꯭ꯂꯥꯁ 7 ꯅꯠꯇ꯭ꯔꯥ ꯀ꯭ꯂꯥꯁ 7 ꯂꯩꯀꯣ ꯇꯥꯎꯅ ꯀ꯭ꯂꯥꯁ ꯂꯥꯛꯄꯤꯅꯦ ꯀ꯭ꯂꯥꯁ 8, 9 10 ꯌꯥꯎꯗꯦ 11ꯒꯅꯤꯀꯣ ꯑꯩꯅ ꯊꯣꯔ ꯐꯣꯔꯗꯗꯤ ꯄꯥꯔꯤ ꯍꯥꯏ ꯇꯧꯔ ꯆꯠꯈꯠꯂꯛꯏꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯤꯀꯣ ꯍꯥꯏꯔꯒ ꯁ꯭ꯋꯥꯏ ꯆꯠꯂꯗꯤ ꯅꯠꯇ꯭ꯔꯥ ꯁ꯭ꯋꯥꯏ ꯆꯠꯂꯦ ꯁ꯭ꯋꯥꯏꯅ ꯀ꯭ꯔꯤꯁꯃꯥꯁ ꯂꯦꯞꯄꯅꯤ
ꯀꯩꯅꯣꯗ Good morning sir. ꯄꯩꯁꯥ ꯍꯥꯏꯕꯅꯤꯀꯣ ꯊꯣꯛꯑꯅꯤ ꯑꯗꯨꯒ ꯁꯤꯗ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯊꯝꯅꯤꯀꯣ ꯁꯤꯗ ꯃꯥꯏꯀ꯭ꯔꯣꯐꯣꯟꯗ ꯋꯥ ꯍꯥꯏꯅꯦꯕꯀꯣ ꯆꯪꯉꯒ ꯑꯃꯨꯛ ꯃꯈꯥ ꯀꯨꯝꯈ꯭ꯔꯅꯤ ꯃꯥꯅ ꯑꯃꯨꯛ ꯂꯥꯛꯑꯅꯤ ꯑꯃꯨꯛ ꯂꯥꯛꯑꯅꯤ. ꯑꯩ ꯂꯥꯛꯇꯣꯏꯅꯦ ꯁꯤ ꯂꯥꯛꯇꯣꯏꯅꯦ ꯂꯥꯛꯑꯅꯤ ꯑꯗꯨꯒ ꯊꯣꯛꯄꯗꯗꯤ ꯍꯥꯏꯔꯒ ꯁꯤ ꯁꯣꯝ ꯃꯊꯪꯒꯤꯅ ꯁꯩꯔꯦꯡ ꯊꯤꯕ ꯑꯣꯏꯔꯝꯒꯅꯤ. ꯃꯊꯪꯒꯤꯅ ꯁꯩꯔꯦꯡ ꯊꯤꯕꯅꯤꯀꯣ. ꯑꯗꯨꯝꯗꯣ ꯅꯤꯡꯁꯤꯡꯁꯤ ꯚꯥꯏ. ꯑꯗꯨꯝ ꯅꯤꯡꯁꯤꯡꯁꯤ. Easy below that. Hello everybody, my dear student. Good morning everybody. ꯃꯊꯪꯗ ꯁꯩꯔꯦꯡ ꯊꯤꯔꯅꯦꯕꯀꯣ. ꯁꯩꯔꯦꯡ ꯃꯊꯪꯗ ꯚꯥꯏ ꯄꯥꯎ ꯄꯥꯕ ꯑꯣꯏꯔꯝꯒꯅꯤ. ꯄꯥꯎ ꯄꯥꯕꯅꯦꯕꯀꯣ. ꯃꯊꯪꯗ ꯄꯥꯎ ꯄꯥꯔꯅꯤ. ꯀ꯭ꯂꯥꯁ 8ꯅ. ꯃꯊꯪꯗ ꯀ꯭ꯋꯤꯖ ꯇꯧꯔꯅꯤ. ꯅꯠꯇꯦ ꯚꯥꯏ. ꯄꯥꯎ ꯄꯥꯕ ꯃꯊꯪꯗꯅ ꯇꯣꯄꯤꯛ ꯑꯃꯒꯤ ꯃꯔꯝꯗ ꯉꯥꯡꯕꯗꯨꯅꯤ. 오케이 public speech ꯆꯨꯝꯃꯤꯀꯣ? ꯄꯕ꯭ꯂꯤꯛ ꯁ꯭ꯄꯤꯆ ꯂꯩꯔꯅꯤꯅ. ꯄꯕ꯭ꯂꯤꯛ ꯁ꯭ꯄꯤꯀꯤꯡꯒꯤ ꯀꯩꯅꯣꯝ ꯂꯩꯔꯅꯤ. ꯗꯦꯟ ꯑꯗꯨꯒꯤ ꯃꯊꯪꯗ ꯀ꯭ꯋꯤꯖ ꯂꯩꯔꯅꯤ. ꯀ꯭ꯋꯤꯖꯅ ꯂꯣꯏꯔꯕ? quiz ka kaunga quiz adwa ya dunaloi ꯀ꯭ꯋꯤꯖꯅ ꯂꯣꯏꯔꯦ. daga sani ꯖꯅꯒꯅ ꯁꯛꯑꯅꯤ. ꯀꯣ? hawse ꯎꯝ. khoi samna khoi na tobo matam do ꯎꯝ. ki hawse lo sanna bibu ko 음. ki lo sanna khoi lai bane da 음. lai bane khoi lo sanna da khoi jo si matata lai pam da ubrana pai ꯆꯨꯝꯃꯤ ꯆꯨꯝꯃꯤ. si matata kakala lai pai ꯑꯁꯤ ꯃꯊꯪꯗꯗꯤ ꯇꯤꯟ ꯃꯊꯛꯄꯨ ꯀꯥꯔꯤꯕꯅꯤ. tin mataka tin mataka kamal phoi ko kuja si la si ki bakha da masat da khoi lai para me ba ꯄꯥꯔꯝꯃꯤ ꯄꯥꯔꯝꯃꯤ. si sabal loi diga ꯑꯁꯤ ꯁꯥꯕ. sabal loi diga da khoi tim to loi bane ba si de ꯃꯥꯅꯦ ꯃꯥꯅꯦ ꯃꯥꯅꯦ. sabal loi daga khoi lai hau je si lai ba khoi je kha da lai ba ko ꯇꯧꯕꯕꯨ ꯈꯔ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯆꯦꯛ ꯍꯣꯠꯅꯕ ꯌꯥꯎꯔꯛꯏꯕꯅꯤ ꯑꯩꯈꯣꯏ. mani da khola da le bi da ꯑꯗꯨ ki sabu thalai ni khoi na ꯌꯥꯝ ꯍꯥꯡꯅ ꯂꯩꯔꯝꯕꯅꯤꯅꯀꯣ. ꯍꯧꯖꯤꯛꯇꯤ ꯁꯤ ꯃꯐꯝꯁꯤ lupa tole de bang tole lu jo ꯃꯐꯝꯁꯤ ꯑꯣꯀꯦ ꯂꯩꯔꯦ. natte yeng je yeng ꯀꯩꯅꯣ ꯂꯩꯕꯅꯦ. ꯃꯅꯨꯡꯗ ꯂꯩꯔꯕꯅꯦ ꯑꯗꯨꯗꯤ ꯍꯥꯎꯁ ꯃꯅꯨꯡꯗ. tole lem dari bu ꯑꯗꯨꯗꯤ ꯊꯨꯒꯥꯏꯔꯝꯃꯅꯤꯗ. ꯌꯥꯝ ꯅꯨꯡꯉꯥꯏ. ꯁꯤ ꯂꯣꯏꯔꯒ ꯃꯈꯥꯒꯤ ꯍꯋꯥꯃꯟꯒꯗꯣ ꯂꯥꯏꯚꯁꯤꯗ ꯄꯨꯟꯅ ꯎꯍꯜꯂꯒꯦ ꯉꯁꯤꯗꯤ ꯚꯥꯏ. ꯅꯨꯡꯅ ꯇꯧꯔꯒ ꯇꯧꯕꯅꯦ. ꯁꯝꯃꯔ ꯚꯦꯀꯦꯁꯟ ꯊꯥꯔꯤꯕꯀꯣ. ꯑꯩꯈꯣꯏꯅ ꯂꯥꯛꯄ ꯇꯥꯏꯃꯤꯡꯁꯤ ꯑꯉꯥꯡꯁꯤꯡꯁꯨ ꯂꯩꯔꯝꯗ꯭ꯔꯦ. ꯁꯝꯃꯔ ꯚꯦꯀꯦꯁꯟ ꯊꯥꯕ ꯇꯥꯏꯃꯤꯡ ꯑꯣꯏꯕꯅ ꯀꯅꯥꯝꯇꯗꯤ ꯂꯩꯔꯝꯗ꯭ꯔꯦ. ꯑꯗꯨꯕꯨ ꯂꯩꯔꯝꯃꯤꯕ ꯃꯐꯝꯁꯦ ꯑꯩꯈꯣꯏꯅ ꯅꯧꯍꯧꯅꯅ ꯇꯧꯔꯛꯈꯤꯕ ꯀꯌꯥꯗꯣ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯦ ꯍꯥꯏꯇꯥꯔꯦ. ꯚꯥꯏ ꯀꯩꯅꯣꯝꯇ ꯍꯪꯒꯦ. ꯃꯐꯝꯁꯤ ꯂꯥꯛꯀꯥꯟꯗ ꯚꯥꯏꯅ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯕ ꯑꯝꯇꯪ ꯚꯥꯏꯅ ꯇꯧꯈꯤꯕ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣꯅꯦ. kai sim ba je ai da khoi gi ka gi 14 february 2005 mali ko khoi te lo ba da adu no mi ta 14 february ai da khoi bai ba khoi travel to bane ba class ke ai na ku sirem no pi da khala rose pi ru bu da adu no ngal no pi tan thok gi do ai di le hoi ko pi tan thok gi ba ꯚꯥꯏꯒꯤ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯕ ꯋꯥꯔꯤ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ. ꯑꯩꯒꯤꯁꯦ ꯃꯗꯨ ꯁꯣꯛ ꯀꯌꯥ ꯑꯣꯏꯅꯤ ꯃꯗꯨ 1942 2000ꯗ ꯑꯣꯏꯕ ꯌꯥꯏ. ꯑꯩꯅ ꯅꯦꯁꯅꯦꯜ ꯁꯥꯟꯅꯔꯨꯔꯕꯅꯤ ꯀꯥꯟꯅ ꯑꯩꯈꯣꯏꯒꯤ ꯃꯨꯛꯈꯥꯏꯗꯅ ꯅꯨꯄꯤ ꯑꯉꯥꯡ ꯍꯥꯏꯕꯒ ꯂꯣꯏ ꯌꯥꯔꯛꯑꯅꯤ ꯀꯥꯟꯅ ꯃꯨꯛꯇꯅ ꯂꯩꯖꯕ ꯃꯇꯝꯅꯤ. ꯑꯗꯣ ꯍꯥꯏꯁꯨ ꯍꯥꯏ ꯑꯗꯨꯒ ꯌꯥꯁꯨ ꯌꯥꯔꯛꯈꯤ. ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯀꯣꯏꯅꯕ ꯍꯧꯈꯤꯕꯅꯦ. ꯑꯗꯨꯅ ꯃꯇꯝꯁꯤꯗ ꯑꯩꯅ ꯅꯕꯣꯗꯤꯌꯥꯁꯦ ꯑꯩꯒꯤ ꯌꯨꯝꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯈꯤꯕ. ꯃꯔꯝꯗꯤ ꯑꯩꯒꯤ ꯗꯔꯀꯥꯔ ꯂꯩꯕꯗꯣ ꯃꯐꯝꯁꯤꯗ ꯂꯣꯏ ꯐꯪꯕꯅꯤꯅ ꯑꯣꯖꯥꯗꯒꯤ ꯏꯃꯥꯟꯅꯕꯗꯒꯤ ꯅꯨꯡꯁꯤꯕꯤꯗꯒꯤ ꯂꯣꯏ ꯂꯩꯕꯅꯤꯅ ꯃꯇꯝꯁꯦ ꯑꯩꯅ ꯑꯩꯒꯤ ꯌꯨꯝꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯄꯣꯛꯅꯐꯝ ꯂꯝꯗꯝꯗꯨꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅ ꯈꯜꯂꯒ ꯂꯩꯈꯤꯕꯅꯦ. ꯑꯗꯨꯃꯛꯅꯅꯦ ꯑꯩꯈꯣꯏꯅ ꯂꯣꯏꯁꯤꯟꯕ ꯉꯝꯈ꯭ꯔꯤꯁꯦ. ꯚꯥꯏ ꯆꯍꯤ ꯀꯌꯥꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯂꯥꯛꯏꯁꯦ? ꯃꯁꯤ ꯀꯨꯏꯔꯦ. ꯆꯍꯤ 10ꯒ ꯀꯌꯥ ꯑꯣꯏꯒꯅꯤ? 10ꯒ 10 ꯑꯣꯏꯔꯣꯏꯗ꯭ꯔꯥ? ꯍꯦꯛ ꯎꯕꯗ ꯊꯃꯣꯏꯗ ꯀꯩ ꯐꯥꯎꯒꯦ? ꯊꯃꯣꯏꯗ ꯌꯥꯝ ꯅꯨꯡꯁꯤ. ꯑꯗꯨꯒ ꯃꯥꯒꯤ ꯑꯞꯒ꯭ꯔꯦꯗ ꯃꯌꯥꯝꯁꯦ ꯎꯔꯦ. ꯑꯗꯨꯒ ꯑꯩꯒꯤ ꯏꯈꯥ ꯇꯥꯕ ꯏꯅꯥꯎꯁꯤꯡ ꯏꯆꯥꯁꯤꯡ ꯁꯤ ꯐꯥꯎꯕꯗ ꯁ꯭ꯀꯨꯜꯒꯤ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔꯁꯤ ꯌꯦꯡꯖꯔꯀꯥꯟꯗ ꯍꯥꯏꯇꯥꯔꯦ ꯇꯝꯍꯟꯅꯤꯡꯕꯒꯤ ꯃꯣꯠ ꯐꯥꯎꯕ ꯂꯩ. ꯀꯅꯥꯒꯨꯝꯕ ꯚ꯭ꯌꯨꯋꯔꯁꯤꯡꯅ ꯌꯦꯡꯕꯤꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯁꯤꯒꯤ ꯄꯦꯟꯗꯕ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯑꯗꯨꯝ ꯍꯥꯏꯃꯤꯟꯅꯔꯒ ꯑꯗꯨꯒ ꯑꯋꯥꯠꯄꯁꯤꯡꯁꯦ ꯃꯦꯟꯈꯠꯃꯤꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯤꯡꯁꯦ ꯏꯅꯥꯎꯁꯤꯡꯁꯦ ꯉꯁꯥꯏ ꯑꯇꯣꯞꯄꯗ ꯁꯦꯟ ꯍꯦꯟꯅ ꯇꯤꯡꯍꯜꯂꯒ ꯄꯩꯁꯥ ꯍꯦꯟꯅ ꯇꯤꯡꯍꯜꯂꯒ ꯂꯥꯏꯔꯤꯛ ꯇꯝꯍꯟꯕꯒꯤ ꯃꯍꯨꯠꯇ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯍꯦꯟꯅ ꯍꯣꯠꯅꯖꯔꯒ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯆꯥꯕ ꯊꯛꯄ ꯑꯦꯅꯤꯊꯤꯡ ꯃꯥꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯄꯦꯔꯦꯟꯁꯀꯤ ꯁꯥꯏꯠꯇꯒꯤ ꯂꯩꯖꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯅꯁꯨ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯔꯀꯥꯟꯗ ꯍꯥꯏꯔꯤꯕ ꯃꯐꯝꯁꯦ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯐꯒꯠꯅꯕ ꯁꯦꯝꯕꯗ ꯊꯣꯏꯗꯣꯛꯅ ꯂꯨꯕ ꯄꯣꯠ ꯅꯠꯇꯦꯅ ꯊꯝꯖꯒꯦ. ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡ ꯌꯥꯎꯔꯒꯗꯤ ꯍꯦꯟꯅ ꯏꯟꯇꯔꯦꯁ ꯂꯧꯒꯗ꯭ꯔꯥꯅꯁꯨ ꯈꯟꯖꯩ. ꯑꯗꯨꯒ ꯏꯁꯥꯒꯤ ꯃꯔꯤ ꯃꯇꯥ ꯅꯠꯇ꯭ꯔꯒ ꯏꯆꯥ ꯏꯅꯥꯎꯁꯤꯡ ꯌꯥꯎꯗ꯭ꯔꯒꯗꯤ ꯄꯣꯠꯁꯦ ꯊꯣꯏꯅ ꯏꯝꯄꯣꯔꯇꯦꯟ ꯂꯧꯗꯕꯒꯤ ꯄꯣꯠ ꯑꯃꯈꯛ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯗ ꯑꯗꯨꯝ ꯂꯩꯕꯅꯤꯅ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄꯗ ꯇꯧꯗꯕꯤꯗ ꯌꯥꯔꯤꯃꯈꯩ ꯁꯤꯗꯩꯗ ꯐꯅꯅꯕ ꯁꯦꯝꯒꯠꯃꯤꯟꯅꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯍꯧꯁꯥꯒꯤ ꯑꯗꯨꯃꯥꯏꯅ ꯕꯦꯁꯏꯖꯨꯀꯦꯁꯟ ꯑꯃ ꯄꯨꯔꯛꯅꯕ ꯑꯩꯈꯣꯏ ꯃꯌꯥꯝꯅꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯁꯤ ꯍꯥꯏꯅ ꯊꯝꯖꯒꯦ. ꯊꯦꯡꯛ ꯌꯨ. ꯑꯗꯣ ꯚ꯭ꯌꯨꯋꯔꯁꯤꯡꯗ ꯑꯩꯈꯣꯏꯅ ꯊꯝꯖꯅꯤꯡꯕꯗꯤ ꯃꯐꯝꯁꯤꯗ ꯁ꯭ꯇꯦꯖꯁꯤꯗ ꯑꯩꯈꯣꯏꯅ ꯑꯦꯁꯦꯝꯕꯜ ꯇꯧꯕ ꯃꯇꯝꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯦꯛꯇꯤꯚꯤꯇꯤꯁ ꯀꯌꯥ ꯑꯃ
ꯑꯩꯈꯣꯏꯅ ꯇꯧꯔꯛꯈꯤꯕ ꯀꯌꯥꯗꯣ ꯁꯤꯗꯩꯁꯤꯗ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯁꯥꯗ ꯂꯩꯖꯕ ꯇꯦꯂꯦꯟꯁꯤꯡꯁꯦ ꯁꯤꯗꯩꯁꯤꯗ ꯃꯐꯝꯁꯤꯗ ꯄꯨꯊꯣꯛꯄꯤꯕꯒꯤ ꯂꯝꯕꯤ ꯑꯃ ꯌꯥꯝ ꯆꯥꯎꯅ ꯐꯪꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯐꯝꯁꯤꯗ ꯑꯩꯅ ꯍꯩꯖꯔꯤꯕ ꯉꯥꯡꯕ ꯍꯩꯕ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯑꯦꯅꯤ ꯅꯕꯣꯗꯤꯌꯥꯁꯤꯗ ꯐꯪꯉꯤꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯒꯤ ꯀꯣ ꯀꯔꯤꯀꯨꯂꯝ ꯑꯦꯛꯇꯤꯚꯤꯇꯤꯁꯦ ꯁꯤꯗꯩꯁꯤꯗ ꯂꯣꯏꯅ ꯐꯪꯉꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯁꯤ ꯀꯔꯤꯗ ꯍꯩꯖꯔꯤ ꯑꯩꯒꯤ ꯄꯤꯊꯣꯛꯆꯔꯛꯄꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯕ ꯑꯃꯗꯤ ꯏꯁꯥꯅ ꯈꯪꯗ꯭ꯔꯒꯁꯨ ꯄꯨꯊꯣꯛꯄꯤꯕꯒꯤ ꯂꯝꯕꯤꯗꯣ ꯃꯐꯝꯁꯤꯗ ꯌꯥꯝ ꯆꯥꯎꯕ ꯑꯗꯨꯒꯨꯝꯂꯕ ꯃꯍꯥ ꯑꯣꯏꯕ ꯌꯦꯁ ꯂꯩꯒꯤꯁꯦ ꯑꯗꯨꯅ ꯃꯐꯝꯁꯤꯗ ꯑꯗꯨꯛ ꯃꯇꯤꯛ ꯑꯩꯈꯣꯏ ꯏꯗꯨꯀꯦꯁꯟꯒꯤ ꯑꯣꯏꯅꯗꯤ ꯐꯖꯅ ꯂꯩꯕ ꯃꯐꯝ ꯑꯣꯏ ꯑꯗꯨꯒ ꯃꯈꯥꯁꯦ ꯁꯣꯝꯗ ꯃꯈꯥꯗꯁꯨ ꯍꯥꯎꯁ ꯀꯌꯥ ꯑꯃ ꯂꯩꯔꯤ ꯍꯥꯏꯔꯤꯕ ꯍꯥꯎꯁꯁꯤꯡꯁꯦ ꯅꯧꯅ ꯁꯥꯒꯠꯂꯛꯄ ꯉꯥꯛꯇꯅꯦ ꯑꯩꯈꯣꯏ ꯃꯇꯝꯗꯗꯤ ꯂꯩꯔꯝꯗꯦ ꯍꯥꯏꯁꯦ ꯁꯥꯒꯠꯂꯛꯄꯗꯤ ꯈꯪꯍꯧꯋꯤꯀꯣ ꯑꯗꯨꯒ ꯂꯩꯕ ꯑꯩꯈꯣꯏꯅ ꯐꯪꯍꯧꯗꯕꯒꯤ ꯋꯥꯅꯤ ꯃꯈꯥꯗ ꯂꯩꯔꯤꯁꯤꯡꯁꯦ ꯁꯤꯒꯤ ꯍꯥꯎꯁ ꯃꯈꯥꯗ ꯂꯩꯔꯤꯕ ꯍꯥꯎꯁ ꯕꯤꯜꯗꯤꯡꯁꯤꯕꯨꯗꯤ ꯑꯩꯈꯣꯏ ꯂꯩꯕ ꯐꯪꯉꯦ ꯀꯣ ꯑꯗꯨꯒ ꯃꯈꯥꯗ ꯂꯣꯏꯅ ꯂꯩꯔꯦ ꯑꯣꯀꯦ ꯑꯗꯨꯒ ꯃꯐꯝꯁꯦ ꯃꯌꯥꯝꯅ ꯚꯥꯏ ꯁꯟꯇꯣꯁ ꯃꯐꯝꯁꯤ ꯎꯕꯒ ꯈ꯭ꯋꯥꯏ ꯍꯥꯟꯅ ꯅꯤꯡꯁꯤꯡꯈꯤꯕ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣꯅꯦ ꯃꯐꯝꯁꯦ ꯎꯕꯒ ꯑꯩ ꯅꯤꯡꯁꯤꯡꯕꯁꯤꯗꯤ ꯑꯩꯒꯤ ꯆꯍꯤ ꯆꯥꯎꯔꯥꯛꯅ ꯆꯍꯤ 22ꯒꯤ ꯃꯇꯨꯡꯗ ꯂꯥꯛꯄꯅꯦꯕ ꯉꯁꯤ ꯐꯥꯔꯁ ꯇꯥꯏꯝ ꯑꯣꯏꯅ ꯑꯗꯨꯅ ꯁꯤꯗ ꯑꯦꯁꯦꯝꯕ꯭ꯂꯤ ꯍꯥꯎꯁ ꯍꯦꯛ ꯎꯕꯗ ꯑꯩ ꯅꯤꯡꯁꯤꯡꯉꯤꯁꯤ ꯑꯩꯈꯣꯏꯅ ꯑꯦꯁꯦꯝꯕ꯭ꯂꯤ ꯄꯦꯔꯦꯗ ꯇꯧꯈꯤꯕꯗꯣ ꯄ꯭ꯔꯤꯟꯁꯤꯄꯥꯜꯁꯤꯡ ꯃꯌꯥꯝ ꯑꯗꯒꯤ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯂꯣꯏꯅ ꯂꯦꯞꯃꯤꯟꯅꯔꯒ ꯑꯩꯈꯣꯏꯅ ꯁꯤꯗꯩꯗ ꯄꯦꯔꯦꯗ ꯆꯠꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯏꯁꯤꯡꯗꯣ ꯈꯔ ꯅꯤꯡꯁꯤꯡꯉꯤ ꯍꯣꯏ ꯑꯁꯣꯝꯗ ꯑꯩꯈꯣꯏꯒꯤ ꯃꯦꯠꯁꯀꯤ ꯁꯦꯛꯁꯟꯗ ꯀꯩꯗ ꯆꯪꯉꯀꯥꯟꯗ ꯈꯔ ꯑꯃꯨꯛ ꯅꯤꯡꯁꯤꯡꯉꯤ ꯑꯗꯨ ꯁꯨꯝ ꯌꯦꯡꯁꯦꯀꯣ ꯑꯣꯀꯦ ꯚꯥꯏ ꯃꯈꯥꯗ ꯃꯔꯣꯝꯇ ꯌꯦꯡꯁꯤ ꯂꯥꯛꯑꯣ ꯂꯥꯏꯚꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯄꯤꯌꯣ ꯃꯐꯝꯁꯦ ꯎꯕꯒ ꯋꯥꯈꯟꯗ ꯍꯦꯛ ꯐꯥꯎꯈꯤꯕꯗꯣ ꯀꯩ ꯐꯥꯎꯈꯤꯕꯗꯣ ꯍꯥꯏꯕꯤꯔꯛꯑꯣ ꯃꯐꯝꯁꯤ ꯎꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕꯁꯦ ꯑꯩꯅꯀꯣ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯩꯁꯤ ꯃꯈꯥꯁꯦ ꯍꯥꯎꯁ ꯎꯕꯒ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯃ ꯐꯥꯎꯈꯤꯕ ꯑꯃꯔꯣꯝꯗꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯁꯤꯗ ꯑꯗꯨꯝ ꯆꯥꯗ ꯊꯛꯇ ꯃꯇꯝꯗ ꯂꯩꯔꯝꯕꯅꯤꯅ ꯑꯗꯨꯒ ꯁꯤꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯍꯣꯜ ꯌꯧꯔꯀꯥꯟꯗ ꯑꯩꯒꯤ ꯍꯦꯛ ꯁ꯭ꯀꯨꯜꯒꯤ ꯍꯧꯔꯛꯄꯅꯤ ꯈꯟꯕꯗꯀꯣ ꯍꯦꯛ ꯌꯥꯝꯅ ꯑꯩꯈꯣꯏꯗ ꯑꯩꯉꯣꯟꯗ ꯏꯃꯣꯁꯟ ꯌꯥꯝ ꯑꯣꯏꯕ ꯍꯥꯎꯈꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯉꯁꯤ ꯆꯍꯤ ꯀꯨꯏꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯂꯥꯛꯄꯁꯦ ꯌꯥꯝꯅ ꯏꯁꯥꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯤꯂꯝ ꯐꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯀꯩ ꯁꯣꯛꯇꯕꯤꯔꯣ ꯑꯗꯨꯒ ꯁꯤꯁꯨ ꯍꯥꯎꯁ ꯑꯃ ꯂꯩꯔꯦ ꯁꯤꯁꯦ ꯍꯥꯎꯁꯇꯗꯤ ꯚꯥꯏ ꯁꯤꯒꯤ ꯍꯥꯎꯁꯇꯣ ꯀꯩꯅꯣ ꯅꯤꯡꯁꯤꯡꯉꯤꯕ꯭ꯔꯥ ꯑꯁꯤ ꯕꯩꯒ ꯆꯟꯗ꯭ꯔꯅꯦꯕ ꯔꯘꯨꯕꯅꯤ ꯈꯣꯏ ꯂꯩꯔꯛꯄꯗꯣ ꯅꯠꯇ꯭ꯔꯥ ꯑꯗꯒꯤ ꯅꯦꯇꯥꯖꯤ ꯑꯣꯀꯦ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯁꯦꯟꯇꯔ ꯔꯦꯁꯇꯨꯔꯦꯟ ꯑꯗꯨꯒ ꯑꯩꯅ ꯑꯍꯥꯟꯕ ꯍꯥꯏꯕ ꯀꯥꯟꯗꯗꯤ ꯑꯣꯀꯦ ꯃꯌꯥꯝ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯐꯝꯁꯤ ꯅꯨꯡꯁꯤꯕꯗꯒꯤ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯅꯣꯛꯅꯕ ꯈꯣꯠꯅꯕ ꯍꯥꯏꯅꯁꯨ ꯋꯥ ꯑꯍꯦꯟꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯚꯤꯌꯨꯋꯔꯁꯤꯡꯅ ꯉꯥꯛꯄꯤꯒꯅꯤ ꯑꯗꯨ ꯁꯨꯝ ꯃꯐꯝꯁꯤ ꯅꯨꯡꯁꯤꯕꯗꯒꯤ ꯖꯁ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯃꯦꯃꯣꯔꯤ ꯑꯣꯏꯅ ꯊꯝꯖꯒꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯂꯧꯖꯕꯅꯦ ꯂꯥꯏꯚ ꯑꯣꯏꯅ ꯊꯝꯖꯕꯅꯦ ꯂꯥꯏꯚ ꯑꯣꯏꯅ ꯂꯩꯔꯨꯕꯁꯤꯅ ꯑꯁꯦꯡꯕ ꯔꯤꯌꯦꯂꯤꯇꯤ ꯑꯣꯏꯕ ꯄꯣꯠꯇꯣ ꯁꯤꯅꯤ ꯍꯥꯏꯕꯗꯣ ꯑꯩ ꯈꯪꯍꯟꯖꯅꯤꯡꯕꯒꯤꯗꯃꯛꯇ ꯂꯥꯏꯚ ꯑꯣꯏꯅ ꯊꯝꯖꯕꯅꯦ ꯑꯗꯣ ꯏꯃꯥꯟꯅꯕ ꯃꯌꯥꯝꯅ ꯑꯗꯨꯝ ꯑꯩ ꯂꯥꯏꯚ ꯊꯥꯔꯤ ꯈꯪꯗꯕꯗꯒꯤ ꯑꯍꯦꯟꯕ ꯀꯔꯤ ꯋꯥꯍꯩ ꯋꯥꯇꯥ ꯍꯥꯏꯔꯛꯄ ꯂꯩꯔꯒꯁꯨ ꯃꯌꯥꯝꯅ ꯚꯤꯌꯨꯋꯔꯁꯤꯡꯅ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯕꯁꯤꯃ ꯊꯝꯖꯒꯦ ꯉꯥꯏꯍꯥꯛꯀꯤ ꯃꯣꯏꯁꯨ ꯅꯣꯛꯅꯕ ꯅꯨꯡꯉꯥꯏꯅꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯕꯒꯤ ꯍꯥꯏꯔꯛꯄꯗꯨꯃꯛ ꯌꯥꯎꯕꯅꯤ ꯍꯥꯏꯕꯁꯤꯃꯁꯨ ꯃꯌꯥꯝ ꯊꯝꯖꯒꯦ ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯤꯕ ꯍꯋꯥ ꯃꯍꯜ ꯑꯃ ꯂꯩꯔꯤꯁꯦ ꯍꯋꯥ ꯃꯍꯜꯁꯦ ꯑꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏ ꯁꯟꯗꯦꯒꯤ ꯑꯣꯏꯅ ꯌꯥꯝ ꯑꯩꯈꯣꯏꯒꯤ ꯌꯨꯝꯐꯝꯁꯤꯒꯤ ꯒꯥꯔꯖꯤꯌꯥꯟꯁꯤꯡ ꯂꯥꯛꯄ ꯄꯦꯔꯦꯟꯁꯁꯤꯡ ꯂꯥꯛꯄ ꯃꯇꯝꯗ ꯁꯟꯗꯦꯗ ꯎꯅꯐꯝ ꯃꯐꯝꯅꯦ ꯍꯥꯏꯇꯥꯔꯦ ꯁꯤ ꯂꯩꯁꯤꯀꯣ ꯑꯗꯨꯒ ꯁꯤꯅ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯅ ꯄ꯭ꯔꯤꯟꯁꯤꯄꯥꯜꯒꯤ ꯀ꯭ꯋꯥꯇꯔ ꯑꯣꯏꯅ ꯂꯩꯔꯛꯄꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕꯀꯣ ꯄ꯭ꯔꯤꯟꯁꯤꯄꯥꯜꯒꯤ ꯑꯣꯀꯦ ꯑꯗꯨꯒ ꯁꯤ ꯂꯩꯔꯦ ꯁꯤꯒꯤ ꯍꯋꯥꯃꯜꯁꯤꯗ ꯃꯤ ꯑꯔꯥꯛꯇꯣ ꯑꯩꯈꯣꯏ ꯁꯟꯗꯦꯗ ꯒꯥꯔꯖꯤꯌꯥꯟ ꯂꯥꯛꯄꯁꯤꯡꯗꯣ ꯎꯅꯗꯣꯏꯅꯦ ꯚꯥꯏ ꯀꯥꯀꯨꯂꯒꯤ ꯀꯥ ꯅꯠꯇ꯭ꯔꯥ ꯌꯦꯡꯁꯤ ꯂꯥꯛꯑꯣ ꯚꯥꯏ ꯑꯁꯤ ꯏꯁꯇꯤꯌꯥꯔꯁꯤ ꯂꯩꯈꯤꯕ꯭ꯔꯥ ꯑꯩꯈꯣꯏ ꯇꯧ ꯀꯥꯟꯗ ꯂꯩ ꯑꯁꯣꯝ ꯁꯦꯝ ꯑꯗꯨꯅꯦ ꯍꯥꯏꯁꯤ ꯀꯩꯅꯣ ꯑꯣꯏꯅ ꯆꯦꯛ ꯅꯨꯡ ꯊꯥꯈꯤꯗꯦꯕ ꯃꯈꯥꯁꯤꯡꯁꯤꯗꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯒꯤ ꯂꯩꯐꯝꯅꯤ ꯑꯗꯨꯒ ꯈ꯭ꯋꯥꯏ ꯃꯈꯥꯁꯦ ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯤꯠꯆꯟ ꯃꯦꯁ ꯑꯣꯏꯔꯝꯃꯦꯒ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯗ ꯀꯨꯝꯊꯔꯒ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯗꯣꯏꯅꯤ ꯍꯧꯖꯤꯛꯇꯤ ꯀꯔꯝꯕ ꯐꯤꯕꯝ ꯂꯩꯔꯤ ꯍꯥꯏꯕꯗꯣ ꯈꯪꯗꯦ ꯑꯗꯨꯒ ꯃꯐꯝꯁꯤꯅ ꯑꯩꯈꯣꯏꯅ ꯆꯪꯖꯔꯤꯁꯤꯅ ꯑꯦꯚ꯭ꯔꯤ ꯅꯕꯣꯗꯤꯌꯥꯟ ꯈꯨꯗꯤꯡꯃꯛꯀꯤ one of the most important place
ꯅꯠꯇ꯭ꯔꯥ ꯑꯣꯏꯕ ꯃꯐꯝ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯥꯅꯤꯡꯕ ꯆꯥꯕ ꯐꯪꯐꯝ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯗꯨꯀꯥꯟ ꯂꯩꯔꯝꯕ ꯀꯣ ꯑꯗꯨꯃꯥꯏꯅ ꯂꯩꯔꯝꯃꯦ ꯁꯤ ꯃꯐꯝꯁꯤꯗ ꯑꯗꯨ ꯃꯐꯝꯁꯤ ꯀꯥꯀꯨꯂꯥ ꯅꯠꯇ꯭ꯔꯣ ꯀꯥꯀꯨꯂꯥ ꯂꯩꯔꯦ ꯚꯥꯏ ꯀꯥꯀꯨꯂꯥ ꯂꯩꯔꯦ ꯍꯣꯏ ꯀꯥꯀꯨꯂꯥ ꯑꯩꯈꯣꯏ ꯈꯪꯉꯤꯕ꯭ꯔꯣ ꯑꯁ ꯇꯣ ꯑꯩꯈꯣꯏ ꯀꯀꯥ ꯀꯥꯀꯨꯂꯥ ꯑꯩꯈꯣꯏ ꯃꯇꯝꯗ ꯂꯩꯕꯤꯔꯝꯃꯤ ꯍꯧꯖꯤꯛꯐꯥꯎ ꯂꯩꯕꯤꯔꯝꯃꯤꯌꯦ ꯀꯀꯥ ꯀꯩ ꯏꯟꯁꯥꯡ ꯆꯥꯕꯤꯒꯦꯉꯁꯤꯗꯤ ꯈꯔ ꯍꯥꯎꯕ ꯏꯟꯖꯥꯡ ꯀꯌꯥ ꯆꯥꯏ ꯀꯔꯝ ꯇꯧꯔꯤꯅꯣ ꯅꯪ ꯇꯨꯝꯅꯤ ꯑꯗꯨꯝ ꯆꯥꯇꯨꯝꯃꯤꯌꯦ ꯀꯩꯅꯣꯗꯤ ꯀꯔꯝ ꯇꯧꯔꯤ ꯏꯆꯥꯅꯤꯄꯥꯗꯤ ꯀꯥꯏ ꯂꯩꯕꯤꯔꯤꯒꯦ ꯁꯤ ꯅꯠꯇ꯭ꯔꯗꯤ ꯀꯔꯤ ꯇꯧꯅꯤ ꯍꯥ ꯃꯦꯒ꯭ꯔꯥꯁ ꯀꯥꯏ ꯂꯩꯔꯤꯒꯦ ꯃꯦꯘꯔꯥꯖ ꯏꯝꯐꯥꯜꯗ ꯀꯩꯅꯣ ꯇꯧꯔꯝꯃꯦꯗ ꯀꯩ ꯇꯧꯔꯤꯒꯦ ꯃꯥꯕꯣ ꯀꯔꯤꯁꯨ ꯇꯧꯗꯦ ꯑꯣ ꯑꯁ ꯑꯉꯥꯡ ꯌꯥꯝ ꯅꯨꯡꯁꯤꯅꯦ ꯑꯁ ꯈꯤꯇꯪꯗꯤ ꯑꯍꯟ ꯑꯣꯏꯁꯤꯜꯂꯛꯃꯦꯒ ꯑꯗꯨ ꯑꯣꯏꯃꯟꯗꯦ ꯑꯣꯏꯃꯟꯗꯦ ꯅꯠꯇ꯭ꯔꯣ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯌꯦꯡꯉꯣ ꯆꯍꯤ ꯃꯔꯐꯨ ꯑꯩꯈꯣꯏ ꯀꯅꯥ ꯕꯦꯁ ꯍꯥꯏꯔ ꯈꯪꯒꯅꯤ ꯅꯣꯏꯕꯨ ꯃꯦꯒ꯭ꯔꯥꯁ ꯈꯣꯏꯒꯤ ꯍꯦꯛ ꯃꯈꯥ ꯕꯦꯁꯇꯣ ꯃꯦꯘꯔꯥꯖ ꯃꯈꯥ ꯑꯗꯨ 5ꯇ ꯂꯣꯏꯕ 2005ꯇ ꯀꯀꯥꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯅꯣꯏꯕꯨ ꯀꯔꯝ ꯇꯧꯔꯤ ꯑꯗꯨꯝ ꯂꯩꯅꯔꯤꯌꯦ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕ ꯕꯦꯇꯣꯒꯤꯗꯣ ꯃꯥꯒꯤ ꯃꯆꯥꯒꯤ ꯆꯨꯔꯥꯀꯣꯔꯣꯟ ꯂꯩꯕ ꯉꯁꯤꯁꯦ ꯉꯁꯤꯁꯦ ꯆꯨꯔꯥꯀꯣꯔꯣꯟ ꯌꯥꯎꯕ ꯂꯥꯛꯄꯗꯒꯤ ꯊꯤꯔꯕ ꯁꯤ ꯃꯆꯥꯒ ꯂꯩꯔꯦ ꯅꯨꯄꯥ ꯑꯃ ꯂꯩꯔꯦ ꯑꯗꯒꯤ ꯃꯥꯒꯤ ꯆꯨꯔꯥꯀꯣꯔꯣꯟꯁꯤ ꯂꯥꯛꯄꯒꯤ ꯂꯝꯕꯤ ꯄꯨꯜꯂꯦ ꯑꯩꯈꯣꯏꯁꯤ ꯃꯌꯥꯝ ꯊꯦꯡꯅꯔꯤꯀꯥꯟꯗ ꯑꯃꯨꯛꯇꯪꯗꯤ ꯑꯩꯈꯣꯏꯒꯤ ꯇꯝꯖꯔꯛꯄ ꯃꯐꯝꯁꯦ ꯑꯃꯨꯛꯇꯪꯗꯤ ꯍꯧꯔꯛꯐꯝꯗꯨ ꯌꯦꯡꯉꯁꯦꯅ ꯆꯪꯖꯔꯛꯄꯅꯦ ꯀꯀꯥꯁꯨ ꯂꯩ ꯄꯥꯎ ꯇꯥꯔꯦ ꯂꯩꯔꯝꯕꯁꯤꯅ ꯍꯦꯟꯅ ꯄꯨꯛꯅꯤꯡꯁꯨ ꯅꯨꯡꯁꯤꯌꯦ ꯁꯨ ꯂꯩꯕ꯭ꯔꯥ ꯀꯀꯥ ꯁꯅꯦ ꯑꯃ ꯂꯩ ꯀꯀꯥ ꯆꯥꯎꯕ ꯁꯨꯃꯥꯏꯅ ꯀꯀꯥ ꯆꯥꯎꯕ ꯑꯥ. ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯈꯪꯖꯔꯛꯄ ꯑꯍꯜ ꯂꯩꯔꯤ ꯍꯥꯏꯕꯗꯨꯗꯩꯗ ꯑꯝꯇꯗꯤ ꯊꯦꯡꯅꯔꯨꯒꯦ ꯁꯅꯦ ꯃꯈꯥꯗ ꯃꯥꯒꯤ ꯀꯣꯠꯇ ꯂꯩꯕꯅꯦ ꯌꯨꯝ ꯆꯠꯅꯈꯤꯕ꯭ꯔꯣ ꯃꯣꯏꯕꯣ ꯌꯨꯝ ꯆꯠꯅꯈꯤꯕ꯭ꯔꯣ ꯆꯠꯂꯝꯃꯣꯏ ꯂꯩꯔꯝꯒꯅꯤ ꯂꯩꯔꯝꯒꯅꯤ. ꯄ꯭ꯔꯤꯟꯁꯤꯄꯥꯜꯁꯨ ꯑꯝꯇ ꯎꯅꯅꯤꯡꯕꯅꯦ ꯄ꯭ꯔꯤꯟꯁꯤꯄꯥꯜꯁꯨ ꯂꯩꯒꯗ꯭ꯔꯥ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯂꯩꯔꯝꯕ ꯌꯥꯏ ꯁꯤꯕꯤꯅꯤ ꯏꯅꯣꯝꯆꯥꯗꯣ ꯌꯥꯝ ꯀꯟꯅ ꯇꯨꯝꯃꯤꯕ꯭ꯔꯣ ꯏꯅꯣꯝꯆꯥꯗꯣ ꯎꯅꯤꯡꯈ꯭ꯔꯦꯗ ꯍꯥꯏ ꯏꯅꯣꯝꯆꯥ ꯅꯆꯥꯁꯤꯡ ꯂꯥꯛꯏꯌꯦ ꯀꯅꯥꯅꯣ ꯉꯛꯀꯅꯤꯌꯣ ꯆꯍꯤ 10 ꯍꯦꯜꯂꯦ ꯀꯀꯥ ꯁꯤ ꯃꯐꯝ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯕꯗꯨꯅꯦ ꯃꯐꯝꯁꯤ ꯅꯕꯣꯗꯤꯌꯥꯟ ꯈꯨꯗꯤꯡꯃꯛ ꯑꯦꯛꯁ ꯏꯁꯇꯨꯗꯦꯟ ꯑꯣꯏꯒꯦꯔꯥ ꯀꯩ ꯈꯨꯗꯤꯡꯃꯛ ꯃꯐꯝꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯃꯐꯝ ꯀꯀꯥ ꯑꯃꯗꯤ ꯏꯟꯗꯣꯝꯆꯥꯁꯦ ꯀꯀꯥ ꯑꯃꯗꯤ ꯏꯟꯗꯣꯝꯆꯥꯁꯤꯅ ꯑꯩꯈꯣꯏꯕꯨ ꯂꯨꯅ ꯇꯧꯕꯤꯔꯛꯄ ꯃꯌꯥꯝꯁꯤꯗꯤ ꯏꯟꯗꯣꯝꯆꯥꯅꯦ ꯏꯟꯗꯣꯝꯆꯥ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯅꯨꯡꯉꯥꯏꯔꯤ ꯃꯁꯤꯅ ꯄꯨꯡ ꯍꯣꯡꯉꯦ ꯑꯩ ꯍꯣꯡꯉꯦ ꯍꯥꯏꯁꯤ ꯑꯩ ꯅꯠꯇꯦ ꯏꯟꯗꯣꯝꯆꯥꯅ ꯅꯍꯥꯟꯒꯤ ꯑꯩꯅ ꯏꯟꯗꯣꯝꯆꯥ ꯑꯩꯅ ꯍꯦꯛ ꯁꯝ ꯀꯛꯄ ꯈꯨꯗꯤꯡꯒꯤꯅ ꯕꯣꯔ ꯃꯥꯜꯂꯦ ꯍꯧꯖꯤꯛꯁꯨ ꯃꯥꯟꯗꯕ꯭ꯔꯥ ꯍꯥꯏꯁꯤꯕꯣ ꯃꯥꯅꯤꯅꯦ ꯁꯤꯗ ꯀꯀꯥ ꯏꯟꯗꯣꯝꯆꯥ ꯂꯩꯔꯝꯃꯤꯁꯤꯅ ꯑꯩꯈꯣꯏꯅ ꯂꯄꯥꯝꯕ ꯊꯕꯛ ꯇꯧꯕ ꯑꯁꯤꯅ ꯆꯍꯤ 3 ꯁꯨꯔꯦ ꯑꯗꯣ ꯁꯨꯝ ꯀꯧ ꯇꯧ ꯁ꯭ꯀꯨꯜꯗ ꯁꯨꯝ ꯁꯦꯟꯅꯕꯤꯕꯅꯦꯕꯀꯣ ꯑꯩꯗꯤ ꯁ꯭ꯀꯨꯜꯁꯤ ꯁꯤꯒꯨꯝ ꯂꯩꯕꯤꯌꯨ ꯀꯩꯅꯣ ꯃꯥꯅꯤ ꯑꯩꯕꯨ ꯇꯥꯟꯊꯣꯛꯅꯕ ꯑꯦ ꯀꯅꯥꯁꯨ ꯇꯥꯊꯣꯛꯀꯗꯧꯅꯤ ꯂꯩꯅꯤꯡꯕꯩ ꯂꯩꯕ ꯀꯀꯥꯅ ꯁꯦꯟꯅꯕꯤꯅꯤ ꯀꯩꯅꯣ ꯁ꯭ꯀꯨꯜ ꯄꯨꯂꯞ ꯁꯤꯒꯨꯝ ꯂꯩꯕꯤꯅꯤ ꯀꯩꯅꯣ ꯅꯨꯡꯁꯤꯔꯦ ꯔꯛꯁꯩꯗ ꯑꯩꯈꯣꯏ ꯂꯄꯥꯝꯕꯅ ꯅꯨꯄꯤ ꯊꯤꯅꯔꯕ ꯂꯣꯏ ꯊꯤꯔꯦ ꯑꯩ ꯑꯉꯥꯡ ꯑꯅꯤ ꯂꯩꯔꯦ ꯅꯨꯄꯥ ꯉꯥꯛꯇꯅꯤ ꯊꯤꯌꯣꯁꯨ ꯌꯥꯗꯦ ꯃꯃꯤꯡ ꯔꯥꯁꯂꯣ ꯑꯩꯈꯣꯏ ꯊꯤꯍꯟꯒꯦ ꯊꯦꯡꯒꯗꯕ ꯀꯨꯏꯔꯦ ꯊꯤꯕꯗꯤ ꯌꯥꯔꯦ ꯀꯩꯅꯣ ꯁꯤꯕꯤꯗ ꯁꯤꯡꯖꯃꯩ ꯊꯣꯡ ꯂꯩꯀꯥꯏꯗ ꯂꯩ ꯍꯥꯏ ꯑꯩ ꯀꯃꯥꯏꯅ ꯂꯩꯐꯝꯁꯨ ꯆꯪꯗꯦ ꯊꯣꯡꯒꯥꯝ ꯂꯩꯀꯥꯏꯗ ꯗꯦꯜꯂꯤꯗ ꯆꯍꯤ 14 ꯂꯩꯔꯨꯔꯦ ꯑꯗꯩ ꯊꯣꯔꯛꯑꯦ ꯉꯥꯎ ꯇꯥꯔꯦ ꯀꯧꯊꯣꯛꯑꯦ ꯑꯗꯨꯒ ꯈꯪꯗꯦ ꯃꯥ ꯃꯊꯟꯇꯅꯤ ꯑꯩꯒꯤꯁꯨ ꯀꯝꯁꯣ ꯀꯀꯥ ꯇꯝ ꯀ꯭ꯂꯥꯁꯁꯦ ꯄꯟ ꯑꯗꯨ ꯏꯗꯨꯗ ꯄꯣꯊꯥꯕꯤꯔꯣ 이두다 성홍ꯗꯤ ꯀꯀꯥꯗꯤ 이두다ꯗꯤ ꯀꯃꯣꯗ ꯊꯦꯡꯅꯔꯝꯃꯦ ꯑꯩꯈꯣꯏ ꯃꯤꯅꯥꯝ ꯁꯥꯠꯇꯝꯕꯤ ꯀꯛꯆꯤꯡꯒꯤꯗꯣ ꯃꯥꯏ ꯁꯣꯔ ꯅꯝꯕ ꯊꯦꯡꯅꯔꯝꯃꯤ 이두다ꯗꯤ ꯈꯨꯔꯝꯃꯝꯕꯅꯤ ꯀꯀꯥꯗꯤ ꯂꯥꯛꯇꯦ ꯀꯀꯥꯗꯤ ꯂꯥꯛꯇꯦ ꯑꯇꯩꯗꯤ ꯀꯀꯥꯗꯤ ꯂꯥꯛꯇꯦ ꯊꯦꯡꯅꯔꯝꯃꯤ ꯅꯄꯥꯝꯕꯅ ꯀꯔꯤ ꯂꯝꯗꯅꯣ ꯎꯃꯥꯊꯦꯜꯗꯅꯤ ꯎꯃꯥꯊꯦꯜ ꯅꯕꯣꯗꯤꯌꯥꯗ ꯐꯪꯅ ꯍꯣꯡꯕ꯭ꯔꯥ ꯍꯣꯡꯗꯥꯝ ꯀꯩ ꯆꯍꯤ 10 ꯑꯩ ꯍꯣꯡꯗꯕꯅꯦ ꯑꯩꯗꯤ ꯅꯪꯅ ꯍꯣꯡꯗꯕ ꯍꯥꯟꯅ ꯊꯤꯕꯒꯤ ꯑꯗꯨꯝ ꯊꯤꯕ ꯚꯥꯏ 라움스 라 ꯑꯉꯥꯡ ꯈꯔ ꯐꯣꯇꯣ ꯑꯃ ꯀꯥꯞꯄꯣꯛꯁꯦꯕ
아 이놈 자고 봐 사자 오르시나 봐. 셀피도 셀피도 아 셀피도 생각 공지. 셀피도 ai live thari yaro. Kana dem do. 원투 쓰리 들어 시도 못 또. ai live thari. ai 셀피도 있어 selfie taro. em thế phần cái chú quay khung đấy 왜 이러 SDO 왜 이러 mà dám chơi lại thì sẽ ai hình hồn gì là lâu gì đó bata mang gì đó mà xem biết 밥 먹어 좀 더 혹시. cái là cái ngày 많이 넣지 밥 먹어. 밥 먹어. 그가 부도값이 또. 부도값이 부도. 말. 부도값이. 이놈 자 오드래. nangi도. 우대 우이가. 아니네 그 생각을 봐. bio 기등 저 도어 봐. 그 너희 알 안해. 너희들 좀 우도 되라며. 진짜 셀피 바보 아니 내래. ni yam lo me oida dijen lo me nang do ai 되다 세다 너희. 또. 수레ski 그 당한테 간 가보러 야래. là ba lấy thằng bọc tụng nữa ba thабak tawbana di ayam bawoyre aduga thабak tawdabus yawi adu lim nam tamang de asa masagi ningnabana bi 너무대한테 토끼 불리면 망해 버렸네. 신담 시리 신담 상네 이놈 자가 가가나 세나비라게 거기 내면 망하더라. ăn xíu 왜다 얘 가지 진짜 나 이때 빌려 이거 가져 너도 이거 괜찮아 두칸디 진짜 또 들어봐 사징도 두칸 또 들어봐 tụi con đâu có màu này bị xinh thấy mày cũng lệ thản đần 이놈 자신 나하 오이토에 그렇지 실로고. 이제 mình là cắn bên này hàng của bà tôi nằng cái tàu gì là ba ba 가오 자기만 아까 또 상대로 이게 đúng là yo khơi cái nó khơi cái tham Khơi xí. 가 생각 그 너를 새로. nhưng mà khai ra dùng rồi khơi bỏ 간수 오는 거다. 이수한테 가라 오늘 신. 가라. 바이. 가라고 오늘 세 번. 좋아한다. 시대인 꿈도 하나 세 봐. 혼 꿈도 이제 뭐 애니 혼세 꿈반이 좀 오. 애니 실례래. 집은 얌 차오래. 등사이 만나보면 래 호분에 마저 어디 라에 마품시다. 시대기 내래고 집은 내래. 누가 라마선들 내래. 에 가고 라이브 타리. 나 하이닝 거 하이로 라이브 타리. 그리 이제 그 세고 셔도 당기로. 아 집은 내래고 마품시 라고세. 이거 샤오나보기 때문에 라이라. ꯀꯥꯏꯗꯩꯅꯣꯗ ꯍꯧꯈꯤ ꯋꯥꯔꯤ ꯃꯌꯥꯝ ꯅꯤꯡꯁꯤꯡꯉꯒ ꯑꯅꯧꯕ ꯋꯥꯈꯜꯂꯣꯟ ꯑꯃ ꯄꯨꯟꯁꯤꯁꯤꯗ ꯍꯥꯟꯅ ꯅꯤꯡꯁꯤꯡꯈꯤꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯅ ꯄꯤꯛꯂꯤꯉꯩꯗ ꯇꯧꯔꯛꯈꯤꯕ ꯃꯌꯥꯝꯗꯣ ꯉꯁꯤꯗꯤ ꯑꯅꯧꯕ ꯃꯄꯣꯛ ꯑꯃ ꯄꯣꯛꯄ ꯑꯣꯏꯅ ꯅꯤꯡꯗꯅ ꯁꯤꯁꯦ ꯂꯥꯛꯇꯕ ꯌꯥꯗꯦꯅ ꯑꯩ ꯏꯁꯥꯃꯛ ꯀꯛꯆꯤꯡꯗꯒꯤ ꯏꯇꯣꯝꯇ ꯑꯣꯏꯅ ꯃꯌꯥꯝꯗꯨꯗꯤ ꯍꯥꯟꯅ ꯑꯩꯈꯣꯏ ꯄꯥꯎ ꯐꯥꯎꯅꯩ ꯇꯧꯕꯇꯕꯨ ꯂꯩꯔꯦ ꯍꯥꯏꯕ ꯇꯥꯕꯗꯒꯤ ꯑꯩ ꯏꯁꯥ ꯏꯇꯣꯝꯇ ꯑꯋꯥꯕ ꯆꯥꯛ ꯆꯥꯕ ꯆꯥꯗꯕ ꯊꯤꯗꯅ ꯑꯩ ꯁ꯭ꯀꯨꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯒꯤ ꯑꯩ ꯊꯑꯣꯏꯅ ꯂꯝꯗꯝꯁꯤ ꯑꯗꯨ ꯂꯥꯛꯄꯅꯤ ꯑꯗꯨꯒ ꯉꯁꯤ ꯂꯩꯔꯝꯃꯤ ꯐꯤꯕꯝꯁꯦ ꯌꯥꯝ ꯊꯤꯅ ꯆꯦꯟꯖ ꯇꯧꯔꯦ ꯏꯟꯚꯥꯏꯔꯣꯟꯃꯦꯟ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯂꯩꯔꯝꯃꯤ ꯄꯣꯠꯇꯨꯗꯤ ꯌꯥꯝ ꯆꯦꯟꯖ ꯇꯧꯔꯦ ꯍꯥꯏꯕꯗꯤ ꯑꯐꯕꯔꯣꯝꯗ ꯃꯤꯟꯁ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯀꯥꯟꯗꯗꯤ ꯏꯁꯤꯡ ꯂꯩꯇꯦ ꯃꯩ ꯂꯩꯇꯦ ꯎ ꯄꯥꯝꯕꯤ ꯑꯃꯇ ꯍꯧꯗꯦ ꯁꯝꯕꯜꯂꯩ ꯉꯥꯛꯇꯅꯦ ꯍꯧꯔꯝꯕ ꯑꯩꯈꯣꯏꯅ ꯀꯛꯇ ꯆꯪꯂꯒ ꯑꯩꯈꯣꯏ ꯂꯩꯐꯝ ꯁꯦꯝꯃꯅꯤ ꯑꯗꯨ ꯉꯁꯤꯗꯤ ꯆꯪꯉꯨꯀꯥꯟꯗ ꯀꯣꯏꯂꯥ ꯊꯥꯕꯤꯔꯝꯃꯦ ꯃꯩ ꯐꯤꯠ ꯇꯧꯔꯝꯃꯦ ꯑꯗꯩ ꯁꯣꯂꯔ ꯂꯦꯝ ꯃꯌꯥꯝ ꯂꯩꯔꯝꯃꯦ ꯗꯦꯟ ꯑꯗꯒꯤ ꯎ ꯄꯥꯝꯕꯤ ꯑꯆꯧ ꯑꯆꯧꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯎꯗꯕ ꯃꯌꯥꯝ ꯑꯃ ꯍꯧꯕꯤꯔꯝꯃꯦ ꯍꯋꯥ ꯅꯨꯡꯁꯤꯠ ꯌꯥꯝ ꯐꯔꯝꯃꯦ ꯏꯪꯁꯨ ꯏꯪꯉꯦ ꯂꯝꯕꯤꯗ ꯂꯥꯛꯄꯒꯤ ꯑꯋꯥꯕ ꯃꯌꯥꯝ ꯉꯁꯤ ꯁꯤ ꯑꯩꯈꯣꯏ ꯍꯥꯟꯅ ꯍꯧꯔꯛꯐꯝꯁꯤ ꯎꯕꯗ ꯂꯣꯏ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯄꯨꯟꯁꯤꯁꯤ ꯑꯅꯧꯕ ꯑꯣꯏꯅ ꯃꯔꯨꯞ ꯖꯤꯕꯟꯅ ꯃꯐꯝꯁꯤꯗ ꯍꯦꯛ ꯂꯥꯛꯄꯒꯀꯣ ꯃꯐꯝꯁꯤꯗ ꯆꯍꯤ 7-8 ꯂꯩꯔꯛꯄꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯋꯥꯕ ꯑꯃꯁꯨꯡ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯊꯧꯗꯣꯛ ꯑꯃ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯕ ꯂꯩꯔꯗꯤ ꯀꯔꯝꯕ ꯊꯧꯗꯣꯛ ꯂꯩꯒꯦ ꯑꯝꯇ ꯍꯥꯏꯕꯤꯔꯣ ꯑꯋꯥꯕ ꯑꯃꯁꯨꯡ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯕꯁꯦ ꯂꯝꯕꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯩꯅ ꯂꯦꯞꯆꯔꯤꯕꯁꯤ ꯆꯪꯉꯛꯄ ꯀꯥꯟꯗ ꯍꯥꯟꯅꯗꯤ ꯁꯤꯒꯤ ꯂꯝꯕꯤꯁꯤ ꯁ꯭ꯇꯦꯞ ꯑꯣꯏꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯥꯠ ꯍꯩꯗꯅ ꯆꯦꯛꯀ ꯇꯧꯔꯤꯁꯦ ꯁꯨꯃꯥꯏꯅ ꯂꯩꯔꯝꯗꯦ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯩꯈꯣꯏꯒꯤ ꯆꯤꯡ ꯂꯩꯕꯥꯛ ꯆꯨꯝꯅ ꯈꯛꯀꯤ ꯇꯧꯈꯥꯏꯔꯒ ꯂꯩꯔꯝꯕꯅꯤ ꯅꯣꯡꯁꯤꯡ ꯇꯥꯔꯛꯄ ꯀꯥꯟꯗ ꯅꯥꯟꯊꯗꯅ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯆꯠꯂꯛꯄ ꯀꯥꯟꯗ ꯁꯤꯠꯇ ꯅꯥꯟꯊꯔꯒ ꯃꯈꯥ ꯌꯧꯕ ꯈꯪꯍꯧꯗꯅ ꯅꯥꯟꯊꯔꯒ ꯁꯣꯛꯄꯗꯤ ꯁꯣꯛꯇꯕꯤꯗ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯕ ꯅꯥꯟꯊꯕ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨ ꯂꯩ ꯑꯗꯨꯒꯤ ꯃꯊꯛꯇ ꯋꯥꯕ ꯑꯃ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯉꯁꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯍꯦꯟꯄꯝꯁꯦ ꯑꯩꯈꯣꯏ ꯑꯁꯤꯃꯛꯇꯪ ꯂꯩꯔꯝꯃꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯍꯦꯟꯄꯝ ꯁꯤꯖꯤꯟꯅꯕ ꯈꯪꯗ꯭ꯔꯦ ꯑꯁꯤꯃꯛꯇꯪ ꯂꯩꯔꯝꯃꯦ ꯑꯩꯈꯣꯏ ꯍꯤꯡꯉꯛꯄꯅꯦ ꯑꯁꯤꯒꯤ ꯍꯦꯟꯄꯝꯁꯤꯅ ꯑꯩꯈꯣꯏ ꯍꯤꯡꯉꯛꯄꯅꯦ ꯑꯗꯨ ꯍꯦꯟꯄꯝꯁꯤ ꯌꯥꯗ꯭ꯔꯦ ꯑꯗꯣ ꯍꯦꯟꯄꯝꯁꯤꯅ ꯃꯔꯝ ꯑꯣꯏꯔꯦ ꯑꯩꯈꯣꯏ ꯍꯤꯡꯉꯛꯄꯅꯦ ꯑꯗꯨꯒꯤ ꯃꯊꯪꯗ ꯍꯧꯖꯤꯛ ꯍꯦꯟꯄꯝ ꯑꯗꯨꯒ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯁꯤꯡꯗꯤ ꯌꯥꯝ ꯐꯔꯦ ꯑꯗꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯂꯝꯕꯤ ꯊꯣꯡꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯀꯣꯏꯂꯥ ꯃꯌꯥꯝ ꯊꯥꯔꯦ ꯃꯩꯁꯤꯡ ꯑꯁ ꯑꯦꯚ꯭ꯔꯤꯊꯤꯡ ꯑꯁꯤꯗ ꯐꯔꯦ ꯑꯗꯨꯒ
ꯂꯩꯔꯤꯕ ꯏꯟꯚꯥꯏꯔꯟꯃꯦꯟ ꯁ꯭ꯇ꯭ꯔꯛꯆꯔ ꯗꯦꯟ ꯑꯗꯒꯤ ꯑꯃꯨꯛ ꯑꯦꯀꯥꯗꯃꯤꯛꯇ ꯌꯦꯡ ꯇꯥꯔꯒꯗꯤ ꯑꯩ ꯅꯨꯡꯁꯤꯖꯔꯕ ꯑꯩꯒꯤ ꯕ꯭ꯔꯗꯔꯁꯤꯡꯗ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯅꯥꯎꯁꯤꯡꯗ ꯍꯥꯏꯅꯤꯡꯕꯗꯤ ꯀ꯭ꯋꯥꯂꯤꯇꯤꯁꯦ ꯂꯥꯛꯏꯕ ꯇ꯭ꯔꯦꯟꯁꯤꯗ ꯃꯁꯤ ꯀꯔꯤ ꯍꯥꯏꯐꯝꯅꯣ ꯈꯪꯗꯦ ꯍꯥꯟꯅ ꯃꯃꯥꯡꯉꯩꯗ ꯂꯩꯔꯝꯕ ꯀꯔꯤꯝꯇ ꯐꯦꯁꯤꯂꯤꯇꯤ ꯂꯩꯇ꯭ꯔꯤꯉꯩꯗ ꯐꯪꯕ ꯐꯦꯁꯤꯂꯤꯇꯤ ꯅꯨꯡꯉꯥꯏꯔꯝꯕ ꯃꯗꯨꯒꯤ ꯀ꯭ꯋꯥꯂꯤꯇꯤꯗꯣ ꯍꯧꯖꯤꯛ ꯂꯩꯕꯤꯔꯤꯕ ꯅꯨꯡꯁꯤꯖꯔꯕ ꯑꯩꯒꯤ ꯕ꯭ꯔꯗꯔꯁꯤꯡꯅ ꯐꯪꯕ ꯐꯦꯁꯤꯂꯤꯇꯤꯗꯅ ꯌꯥꯝ ꯊꯤꯅ ꯍꯦꯟꯕꯅꯤ ꯑꯗꯨꯕꯨ ꯀ꯭ꯋꯥꯂꯤꯇꯤ ꯍꯥꯏꯇꯥꯔꯦ ꯑꯦꯗꯨꯀꯦꯁꯟ ꯌꯦꯡꯀꯥꯟꯗꯗꯤ ꯉꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯖꯔꯕ ꯖꯨꯅꯤꯌꯔꯁꯤꯡꯁꯤꯅ ꯐꯪꯉꯤꯕ ꯀ꯭ꯋꯥꯂꯤꯇꯤꯁꯦ ꯃꯣꯏ ꯍꯩꯇ꯭ꯔꯦ ꯈꯪꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯅꯠꯇꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯐꯪꯍꯟꯅꯤꯡꯕ ꯑꯩꯈꯣꯏꯅ ꯈꯪꯍꯟꯅꯤꯡꯕ ꯃꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯁꯤꯐꯥꯎꯗꯤ ꯍꯩꯕ ꯌꯥꯔꯦ ꯍꯥꯏꯕ ꯄꯣꯠ ꯍꯥꯏꯗꯤ ꯂꯣꯟꯗ ꯈꯪꯗꯦ ꯑꯦꯅꯤ ꯐꯤꯜꯗ ꯈꯤꯇꯪꯗꯤ ꯁꯤꯒꯤ ꯅꯕꯣꯗꯌꯥꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯁꯦ ꯈꯤꯇꯪ ꯍꯟꯊꯔꯛꯄ꯭ꯔꯥ ꯍꯥꯏꯅ ꯃꯁꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯋꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯣꯞ ꯐꯣꯔ ꯗ ꯕꯦꯁ ꯑꯩꯈꯣꯏ ꯑꯐꯕ ꯈꯜꯂꯤ ꯂꯩꯔꯤꯕ ꯑꯁꯥꯁꯤꯗ ꯇꯨꯡꯒꯤ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯂꯩꯔꯤꯕ ꯅꯍꯥꯁꯤꯡꯁꯤꯅ ꯑꯆꯧꯕ ꯑꯁꯥ ꯑꯃ ꯂꯣꯏꯅꯅ ꯑꯁꯥ ꯑꯃ ꯇꯧꯋꯤ ꯈꯤꯇꯪ ꯀꯟꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯅꯨꯡꯁꯤꯖꯕ ꯑꯩꯒꯤ ꯕ꯭ꯔꯗꯔꯁꯤꯡ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯂꯩꯍꯧꯔꯤꯕ ꯃꯌꯥꯝꯁꯤꯡ ꯀꯂꯤꯛ ꯃꯌꯥꯝꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯉꯒ ꯑꯣꯖꯥꯁꯤꯡꯒꯤ ꯃꯇꯦꯡ ꯂꯧꯔꯒ ꯑꯆꯧꯕ ꯑꯥꯏꯗꯤꯌꯥ ꯑꯃ ꯄꯨꯊꯣꯛꯑꯒ ꯂꯩꯔꯤꯕ ꯐꯦꯃꯤꯂꯤꯁꯤꯒꯤ ꯑꯆꯧꯕ ꯃꯥꯏ ꯄꯥꯛꯄ ꯑꯃ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕ ꯑꯩ ꯇꯨꯡꯒꯤ ꯑꯁꯥ ꯌꯥꯝ ꯆꯥꯎꯏ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯌꯥꯝ ꯃꯔꯤꯛ ꯆꯨꯝꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯊꯝꯕꯤꯔꯝꯈ꯭ꯔꯦ ꯍꯧꯖꯤꯛ ꯍꯧꯒꯠꯂꯛꯏꯕ ꯃꯐꯝꯁꯤꯗ ꯁ꯭ꯀꯨꯜꯁꯤꯗ ꯇꯝꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯗꯔ ꯁꯤꯁꯇꯔꯁꯤꯡ ꯍꯥꯏꯇꯥꯔꯦ ꯍꯧꯒꯠꯂꯛꯏꯕꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡꯗ ꯃꯣꯏꯅ ꯇꯧꯕ ꯌꯥꯕ ꯈꯪꯕ ꯌꯥꯕ ꯈꯔ ꯁꯨꯝ ꯊꯝꯕꯤꯔꯝꯈ꯭ꯔꯦ ꯑꯗꯣ ꯁꯤꯒꯤ ꯑꯦꯀꯥꯗꯃꯤꯛ ꯕ꯭ꯂꯣꯛꯁꯦ ꯁꯤꯃꯗꯤ ꯑꯩꯈꯣꯏ ꯇꯝꯕ ꯐꯪꯖꯍꯧꯗ꯭ꯔꯦ ꯉꯁꯥꯏ ꯃꯊꯛꯇ ꯑꯩꯅ ꯎꯠꯆꯈꯤꯕ ꯑꯦꯀꯥꯗꯃꯤꯛ ꯕ꯭ꯂꯣꯛꯇꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯇꯦꯝꯄꯣꯔꯔꯤꯒꯤ ꯑꯣꯏꯅ ꯃꯇꯝ ꯈꯔꯒꯤ ꯁꯤ ꯁꯥꯕ ꯂꯣꯏꯗ꯭ꯔꯤꯀꯥꯟꯁꯤꯗ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯁꯤꯗ ꯂꯩꯔꯝꯃꯦ ꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯁꯤ ꯁꯥꯕ ꯂꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯆꯠꯈꯤꯕ ꯇꯥꯏꯃꯤꯡ ꯑꯗꯨꯝ ꯑꯣꯏꯔꯦ ꯑꯩꯈꯣꯏ ꯀ꯭ꯂꯥꯁ 12 ꯂꯣꯏꯗꯅ ꯆꯠꯈꯤꯕ ꯇꯥꯏꯃꯤꯡ ꯑꯗꯨꯝ ꯑꯣꯏꯔꯦ ꯑꯗꯨꯅ ꯃꯐꯝꯁꯤꯗꯗꯤ ꯑꯩꯈꯣꯏ ꯇꯝꯕ ꯐꯪꯍꯧꯗ꯭ꯔꯦ ꯁꯤꯒꯤ ꯑꯦꯀꯥꯗꯃꯤꯛ ꯕ꯭ꯂꯣꯛꯁꯤꯃꯗꯤ ꯀꯣ ꯑꯗꯨꯃꯥꯏꯅ ꯂꯩ ꯑꯗꯨꯒ ꯁꯤꯒꯤ ꯃꯐꯝꯁꯦ ꯍꯋꯥ ꯃꯍꯜ ꯉꯁꯥꯏ ꯑꯩꯅ ꯎꯠꯆꯕꯗꯨꯅꯤ ꯁꯤꯒꯤ ꯍꯋꯥ ꯃꯍꯜꯁꯦ ꯁꯟꯗꯦ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏ ꯒꯥꯔꯖꯤꯌꯥꯟ ꯂꯥꯛꯄ꯭ꯔꯥꯅ ꯀꯥꯟꯅ ꯌꯦꯡꯅꯔꯝꯕ ꯃꯐꯝꯗꯨꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤ ꯃꯐꯝꯁꯦ ꯑꯗꯨꯒ ꯉꯁꯥꯏꯗꯒꯤ ꯂꯣꯠ ꯂꯩꯔꯕ ꯔꯥꯃꯆꯟꯗ꯭ꯔ ꯃꯐꯝ ꯂꯥꯛꯄꯗ ꯀꯔꯤ ꯐꯥꯎꯒꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯧꯅꯅ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗꯣ ꯅꯤꯡꯁꯤꯡꯍꯜꯂꯤ ꯀꯔꯝꯕ ꯄꯨꯟꯁꯤ ꯅꯤꯡꯁꯤꯡꯒꯦ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯀ꯭ꯂꯥꯁ 6 7ꯒꯤ ꯄꯨꯟꯁꯤꯗꯣ ꯂꯥꯛꯄꯗꯣ ꯇꯧꯋꯤ ꯏꯚꯦꯟ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯀꯔꯝꯕ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯦꯅꯤꯌꯔꯅ ꯃꯇꯝꯗ ꯔꯦꯒꯤꯡ ꯀꯟꯅ ꯆꯠꯊꯔꯝꯃꯤ ꯃꯇꯝꯗ ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯁꯦ ꯄꯨꯂꯞ ꯂꯩꯍꯜꯂꯒ ꯁꯦꯅꯤꯌꯔꯁꯤꯡꯅ ꯑꯩꯈꯣꯏ ꯐꯨꯗꯈꯤꯕꯗꯣ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯈꯤꯕꯗꯣ ꯑꯩꯈꯣꯏꯅ ꯑꯗꯨꯒꯤ ꯃꯤꯀꯨꯞꯇꯣ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯤ ꯑꯗꯨꯃꯛꯅ ꯃꯦꯃꯣꯔꯤ ꯑꯃ ꯑꯣꯏꯔꯅꯤ ꯀꯩꯅꯣ ꯃꯦꯃꯣꯔꯤꯅꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯅꯤꯡꯁꯤꯡꯕ ꯀꯩꯅꯣ ꯇꯧꯔꯁꯦ ꯀꯤꯆꯟ ꯍꯥꯏꯐꯦꯠ ꯀꯨꯝꯃꯁꯤ ꯂꯥꯛꯑꯣ ꯄꯥꯟꯅꯔꯕꯣ ꯀꯥꯁꯅꯥ ꯑꯃꯁꯨ ꯂꯩꯔꯤꯑꯕ ꯑꯗꯨ ꯀꯨꯝꯃꯁꯤ ꯃꯐꯝꯁꯦ ꯍꯥꯏꯐꯦꯠ ꯎꯍꯜꯂꯝꯁꯦ ꯑꯣꯏꯅ ꯂꯥꯛꯑꯣ ꯋꯥꯔꯕꯣ ꯑꯔꯤꯕꯅꯤ ꯑꯁꯤ ꯃꯄꯥꯟꯒꯤꯗꯤ ꯎꯔꯦ ꯑꯗꯨꯒ ꯃꯅꯨꯡꯒꯤꯁꯨ ꯈꯔ ꯎꯍꯟꯁꯦꯕ ꯍꯧꯒꯠꯂꯛꯏꯕꯁꯤꯡꯁꯨ ꯇꯝꯅꯤꯡꯗꯕ ꯊꯧꯊꯧ ꯌꯥꯔꯣꯏꯌꯦ ꯊꯣꯡꯅ ꯀꯨꯝꯃꯁꯤ ꯂꯥꯛꯑꯣꯕ ꯊꯣꯡꯅ ꯀꯨꯝꯃꯁꯦ ꯑꯁꯤ ꯀꯥꯔꯛꯄ ꯅꯝꯃꯁꯦꯕ ꯑꯗꯨꯒꯤ ꯅꯝꯃꯁꯦ ꯒꯥꯔꯗꯦꯟ ꯕ꯭ꯂꯣꯛꯇ ꯂꯩꯔꯝꯒꯅꯤ ꯀꯥꯈꯠꯂꯒ ꯎꯅꯔꯁꯦꯕ ꯎꯁꯤꯡꯁꯤ ꯑꯁ ꯌꯦꯡꯉꯨꯅꯦ ꯎꯁꯤꯡꯁꯤ ꯍꯥ ꯑꯩꯈꯣꯏ ꯂꯥꯛꯄꯗꯤ ꯄꯨꯡꯀꯣꯛ ꯀꯣꯛꯅꯔꯝꯃꯅꯤ ꯎ ꯌꯥꯝ ꯊꯥꯖꯔꯝꯃꯅꯤ ꯂꯣꯏꯅ ꯍꯧꯔꯝꯃꯦ ꯚꯥꯏ ꯌꯥꯏ ꯑꯁꯤꯒꯤ ꯍꯦꯟꯄꯝꯁꯤꯒꯤ ꯋꯥꯔꯤ ꯑꯝꯇ ꯍꯥꯏꯔꯛꯑꯣꯅꯦ ꯀ꯭ꯂꯥꯁ 7 ꯀꯥꯗꯕ ꯏꯁꯤꯡ ꯂꯩꯇꯕ ꯃꯇꯝꯗꯣ ꯍꯣꯏ ꯁꯤꯗ ꯄꯥꯏꯞ ꯁꯝꯃꯤꯗ ꯑꯩꯈꯣꯏꯁꯦꯀꯣ ꯀ꯭ꯂꯥꯁ 7 ꯅꯣꯡꯃꯒꯤ ꯀ꯭ꯂꯥꯁ 7 ꯂꯥꯛꯑꯣ 8 ꯂꯥꯛꯑꯣ ꯔꯣꯁꯇꯒ ꯑꯩꯈꯣꯏꯗ ꯁꯤꯗ ꯅꯣꯡꯃꯒ ꯀꯤꯆꯟꯗ ꯏꯁꯤꯡ ꯊꯥꯖꯤꯟꯅ ꯆꯥꯛ ꯊꯣꯡꯅꯕꯗꯣ ꯑꯩꯈꯣꯏꯅ ꯑꯗꯣ ꯄꯨꯡ 3 5 ꯇꯥꯔꯝꯃꯒꯗꯣ ꯑꯩꯈꯣꯏꯅ ꯆꯥꯛ ꯆꯠꯊꯣꯛꯄꯗꯣ ꯅꯨꯡꯗꯥꯡ ꯃꯩ ꯂꯥꯛꯑꯣꯏ ꯇꯧꯕꯒꯤ ꯏꯁꯤꯡ ꯂꯩꯇꯕꯒꯤ ꯑꯗꯒꯤ ꯕ꯭ꯔꯥꯏꯠ ꯏꯁꯤꯡ ꯌꯥꯔ ꯊꯥꯡꯒꯠꯂꯛꯄꯗ ꯗ꯭ꯌꯨꯇꯤ ꯅꯥꯏ ꯃꯥꯏ ꯍꯥꯎꯁ ꯈꯨꯗꯤꯡꯒꯤ ꯃꯥꯏ ꯍꯥꯎꯁꯀꯤ ꯕ꯭ꯔꯥꯏꯠ ꯏꯁꯤꯡ ꯊꯥꯡꯒꯠꯄꯗꯣ ꯑꯩꯈꯣꯏꯅ ꯑꯩꯒꯤ ꯑꯃ ꯍꯥꯏꯖꯒꯦ ꯁꯤꯒꯤ ꯍꯦꯟꯄꯝꯁꯤꯒꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯑꯃ ꯁꯦꯅꯤꯌꯔ ꯕ꯭ꯔꯗꯔꯁꯤꯡꯅ ꯑꯩꯈꯣꯏꯗ ꯄꯅꯤꯁ ꯇꯧꯀꯥꯟꯗ ꯁꯤꯗ ꯄꯅꯤꯁꯃꯦꯟ ꯄꯤꯕ ꯏꯁꯤꯡ ꯆꯃꯁ ꯑꯃ ꯄꯤꯔꯒ ꯁ꯭ꯇꯤꯜ ꯕꯥꯔꯇꯤꯟ ꯑꯃ ꯁꯤꯒꯤ ꯍꯦꯟꯄꯝꯁꯤꯗꯒꯤ ꯏꯁꯤꯡ ꯍꯣꯜꯂꯒ ꯁ꯭ꯇꯤꯜ ꯕꯥꯔꯇꯤꯟꯗꯨ ꯊꯜꯍꯜꯂꯣ ꯍꯥꯏꯈꯤꯕ ꯃꯇꯝꯗꯨꯗ ꯁ꯭ꯇꯤꯜ ꯕꯥꯔꯇꯤꯟꯗ ꯑꯃꯗꯒ ꯊꯝꯃꯒ ꯑꯩꯈꯣꯏꯗꯤ ꯁꯤꯟꯅꯔꯤ ꯄꯥꯇ꯭ꯔ ꯏꯁꯤꯡ ꯁꯣꯛꯅꯕ ꯄꯥꯇ꯭ꯔꯁꯤ ꯆꯃꯁ ꯑꯣꯏ ꯁ꯭ꯄꯨꯟ ꯑꯣꯏꯅ ꯁꯤꯟꯅꯩꯌꯦꯕ ꯁ꯭ꯇꯤꯜꯒꯤ ꯁ꯭ꯄꯨꯟꯁꯤꯃ ꯁꯤꯟꯅꯩꯌꯦꯕ ꯑꯗꯨꯒ ꯁꯤꯗꯒꯤ ꯏꯁꯤꯡ ꯍꯣꯜꯍꯜꯂꯒ ꯏꯁꯤꯡ ꯕꯥꯔꯇꯤꯟꯗꯨ ꯊꯟꯅꯕ ꯍꯩꯌꯣꯅ ꯍꯩꯍꯜꯂꯤ ꯑꯗ ꯊꯟꯕꯗꯤ ꯀꯗꯥꯏꯗꯒꯤ ꯊꯜꯂꯨꯗꯣꯏꯅꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯒꯤ ꯆꯥꯡꯗꯐꯥꯎ ꯄꯅꯤꯁ ꯇꯧ ꯁꯣꯝꯅꯥꯟ ꯀꯨꯝꯁꯦ ꯚꯥꯏ ꯁꯣꯝꯅꯥꯟ ꯀꯨꯝꯃꯁꯦ ꯀꯤꯆꯟꯗ ꯅꯠꯇꯦ
ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯎꯅꯕ ꯂꯥꯛꯄꯩꯗ ꯅꯣꯡꯃꯁꯦꯕ ꯎꯅꯁꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯎꯅꯗ꯭ꯔꯁꯨ ꯅꯠꯇꯦ ꯑꯦꯀꯥꯗꯃꯤ ꯕ꯭ꯂꯣꯛꯀꯤ ꯃꯅꯨꯡꯗ ꯍꯥꯏꯐꯦꯠ ꯎꯍꯟꯁꯦ ꯃꯅꯨꯡꯗꯣ ꯍꯥ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯑꯩ ꯎꯅꯔꯝꯁꯤꯔ ꯍꯥꯟꯅ ꯎꯅꯔꯝꯁꯤꯔ ꯑꯗꯨꯒ ꯑꯩꯈꯣꯏ ꯇꯣꯡꯊꯛꯑꯁꯤ ꯍꯥꯏꯖꯤꯜꯂꯤ ꯂꯥꯎꯅ 이번 오빠 양은 맥라스 홍드리 봐. 홍드리 너무 야드네 마 야후디 오나거든 그러네 우리 거기다 어 머리 수래 이도 이도 봐 너비 오후 머리 줄어봐 이거 바로 오라면 된다 근데 나 이거 내브라 시세 mafam se sidagi koi kitchen kumdui ne bako mes sak ja bu kumdui ne 칼에 문제가 아니면 duga singe nupi singe lai phamne kona lairak punga kene duga makhagi asengmadi mes ki koi gi dining hall da nupi sing lerame aduga hojik di sabal orabani na mafam sida loin leinare ha tare ko aduga sigi songi siso nupi singe lai phamne si kona sarak punga kene sidida 바이스레스 아시다 싹샤부 구멍보다 북함 들러가 이제 과시키 미도 가나노 누비 오빠 여러가나 아도 사기 센데 사기로네 Madu matam 마담기 힌디 이세 디암 사기네 hindi gi kahi pyar na ho jayegi sai sagi 홍들리 쪽에서 무슨 양 찾기면 야 거운다 빼래 얌 사기네 o priya tumsa nahi koi priya 시기 mafamse to sida nupi jing leram meba singmadi dining hall ne bako sim mafamse koi sabal oidribagi mafamse leram leram baka si koi sak jab kumok dune sak jab kumok kanda nipa singi gasse ai bi yaudi ko mapa se yoboge koi gi mai mai khunjin ji ta da bi se changneri ne dare ko bukom ji thelga bukom pai pai langna dune yam nungsibu ngakane ne ningsing jere se sileram de nongna sarakpane duga sisu nongna sarakpane ko nupi singi house mai suhi yam sungba jingdu mazado sinadro nei dre puko kokre simhom sisu ko na sarakpane ko ai koi gi sak japom do ka piksing gra mane do singwai thamna singwon thangre bako matam khara gi akini 시시 눈빠기 눈피기 동안 오케이 우산기 마사 함정 아실은 펜싱 가람이고 하는데 비싱 레이브니나 가이 너티 가이 바이 오마니 시시시시다 가보고 좀 bara khana ba jara ma banda asida ha adagi ki pini ni collect la me ko bi phang da ga to shi da patam da ai ne okay sise digdi picking re kaka sanai mo sida sisi ko chang chang ne 내려 미시고 가서 봐 나한테 내는 게 시좀 나해 가고 이제 야비 라인이고 가고 내는 거 많은 명 나해 또 거기 가서 보기 차이나 번잡도 남 눅시고 가가네 거 그가 선나이 마 야, 사람 내래. Ai em có một sao ha một thua mày. 가사에서 무슨 공기지 가만히 안 씹 기분 드는 시야. 안강 겸 잡아 Mapi phá đây hai cái. 가라 오늘 까고 있는 게 시시 메스네. 이승 시다 sak phong doine ha ko hanadi sida sing no loin thongame sinoi hana thongamo hoi gas ka thong mane ko duga sida ko gi sak yen thomne leram si sida ko gi sak yen thom leram mane sida duga sida sana doine ha ko matam dugi yana sinram se habidi kakching no leram gi somno hong tharak bai dare hong tharak anda sablo sin jiga anda yana sinna ki mafam oi bai dare ko sinne le si ana
ꯑꯗꯨꯒ ꯁꯣꯝꯗꯅ ꯅꯨꯄꯤꯁꯤꯡꯒꯤ ꯆꯥꯛ ꯌꯦꯟꯐꯝ ꯑꯣꯏꯔꯝꯃꯦ ꯍꯥꯟꯅ ꯁꯣꯝꯗꯅ ꯅꯨꯄꯤꯁꯤꯡꯒꯤ ꯆꯥꯛ ꯌꯦꯟꯐꯝ ꯑꯣꯏꯔꯝꯃꯅꯤ ꯃꯐꯝꯁꯤꯗꯀꯣ ꯑꯣꯀꯦ ꯌꯥꯝ ꯊꯤ ꯆꯥꯎꯈꯠꯂꯦ ꯍꯧꯖꯤꯛꯇꯤ ꯀꯥꯁꯟ ꯍꯥꯏꯕꯁꯤ ꯅꯍꯥ ꯑꯣꯏꯊꯣꯛꯑꯝꯃꯦ ꯆꯍꯤ 14 ꯑꯩꯁꯨ ꯃꯌꯥꯝ ꯀꯩꯅꯣꯝꯇ ꯅꯤꯡꯁꯤꯡꯒꯦ ꯁꯤꯒꯤ ꯕꯥꯇꯨ ꯃꯈꯨꯝꯁꯦ ꯑꯩꯈꯣꯏ ꯆꯥꯛ ꯌꯥꯝ ꯆꯥꯔꯛꯈꯤꯗꯣ ꯅꯈꯣꯏꯒꯤ ꯕꯦꯜꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯜꯂꯤꯕ ꯑꯗꯨ ꯃꯐꯝꯗꯨꯗ ꯁꯣꯝ ꯊꯣꯛꯑꯒ ꯅꯨꯄꯤ ꯇꯥꯔꯝꯃꯅꯤ ꯅꯨꯄꯤꯁꯤꯡꯒꯤ ꯂꯩꯐꯝꯀꯣ ꯌꯥꯔꯦ ꯅꯪ ꯃꯗꯨ ꯋꯥꯔꯤꯗꯣ ꯑꯣꯀꯦ ꯑꯁꯤ ꯌꯨꯗꯅ ꯇꯧꯔꯁꯨ ꯌꯥꯝ ꯐꯩ ꯂꯝꯍꯦꯟ ꯇꯨꯍꯦꯟ ꯃꯉꯥꯡ ꯃꯌꯥꯝꯁꯤꯀꯣ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕꯨ ꯂꯩꯕꯣꯟꯗꯦꯗ ꯌꯥꯝ ꯑꯁꯣꯝ ꯃꯐꯝ ꯐꯖꯕꯁꯤ ꯌꯦꯡꯉꯨꯅꯦꯍꯦ ꯍꯥ ꯅꯩꯔꯦ ꯁꯤꯗꯤ ꯐꯣꯇꯣ ꯀꯥꯞꯄ ꯀꯣꯏ ꯂꯥꯛꯑꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯐꯝ ꯑꯣꯏꯈ꯭ꯔꯦ ꯑꯣꯀꯦ ꯇꯝꯃꯦ ꯀꯩꯅꯣ ꯏꯝꯐꯥꯜ ꯑꯗꯣ ꯃꯌꯥꯝ ꯆꯥꯎꯔꯥꯛꯄ ꯀꯤꯆꯟꯐꯥꯎ ꯌꯧꯔꯕꯅꯤ ꯃꯊꯛꯀꯤ ꯅꯤꯡꯕ ꯃꯐꯝ ꯀꯌꯥ ꯑꯃꯗꯤ ꯂꯩ ꯑꯗꯣ ꯈꯤꯇꯪ ꯑꯩ ꯃꯩꯁꯨ ꯌꯥꯎꯁꯤꯜꯂꯛꯇ꯭ꯔꯦ ꯁꯤꯐꯥꯎꯒꯤ ꯃꯊꯛꯇꯒꯤꯅ ꯃꯈꯥꯒꯤ ꯇꯥꯡꯀꯛ ꯈꯔꯕꯨꯗꯤ ꯑꯗꯨꯝ ꯑꯩ ꯎꯍꯟꯖꯔꯦ ꯑꯗꯨꯅ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯑꯃꯁꯨꯡ ꯀꯩ ꯍꯥꯏꯅꯤ ꯈꯪꯗꯦ ꯃꯐꯝ ꯌꯧꯔꯀꯥꯟꯗ ꯌꯥꯝ ꯋꯥꯈꯜꯁꯦ ꯌꯥꯝ ꯆꯔꯥꯡꯅꯕ ꯍꯥꯏꯒꯗ꯭ꯔꯥ ꯌꯥꯝ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯌꯥꯝ ꯐꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯆꯍꯤ 6-7 ꯃꯐꯝꯁꯤ ꯂꯩꯔꯒ ꯆꯥꯎꯔꯛꯑꯒ ꯁꯤꯗꯒꯤ ꯍꯣꯡꯈ꯭ꯔꯒ ꯑꯩꯒꯤ ꯌꯥꯝꯅ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯏꯆꯥ 2 ꯁꯨꯔꯦ ꯏꯆꯥ 2 ꯁꯨꯔꯕ ꯃꯇꯝꯁꯤꯗ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯂꯥꯛꯄ ꯀꯥꯏꯁꯤ ꯍꯦꯛ ꯇꯨꯌꯦꯜꯞ ꯊꯣꯛꯈꯤꯕꯗꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯃꯨꯛ ꯂꯧꯕ ꯂꯥꯛꯑꯝꯃꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯂꯥꯛꯈꯤꯗꯕꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯃꯐꯝꯁꯤ ꯎꯔꯒ ꯑꯗꯨꯛ ꯃꯇꯤꯛ ꯑꯩ ꯃꯦꯃꯣꯔꯤ ꯑꯣꯏꯅ ꯊꯝꯖꯔꯒꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯎꯍꯟꯖꯔꯛꯄꯅꯤ ꯉꯁꯤꯁꯦ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯑꯩ ꯈꯤꯇꯪ ꯁꯣꯝꯒꯤ ꯎꯠꯄ ꯌꯥꯕ ꯈꯔꯁꯨ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝꯅ ꯑꯩ ꯃꯦꯃꯣꯔꯤ ꯈꯔ ꯊꯝꯅꯤꯡꯕ ꯈꯔ ꯂꯩ ꯍꯥꯏꯇꯥꯔꯦ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯔꯒ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯆꯥꯛ ꯆꯥꯗ꯭ꯔꯤꯉꯩꯗ ꯆꯥꯛ ꯆꯥꯗ꯭ꯔꯤꯉꯩꯗ ꯏꯁꯩ ꯑꯃ ꯁꯛꯇꯥꯏꯅꯦ ꯍꯁꯗꯣ ꯃꯥ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯕꯗꯣ ꯁꯛꯀꯃꯩ ꯌꯥꯔꯦ ꯀꯥꯎꯒ ꯎꯅꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯂꯥꯛꯀꯦ ꯐꯣꯟ ꯅꯝꯕꯔꯗꯨ ꯀꯀꯥꯗ ꯋꯥꯆꯞꯇ ꯑꯩ ꯐꯣꯟ ꯅꯝꯕꯔ ꯅꯈꯣꯏ ꯂꯥꯛꯄꯗ ꯑꯩ ꯑꯃꯨꯛ ꯔꯤꯄꯤꯠ ꯇꯧꯗꯣꯔꯦ ꯑꯩꯅ ꯀꯥꯔꯛꯄ ꯃꯇꯝꯗꯀꯣ ꯑꯗꯨꯅ ꯃꯈꯥ ꯇꯥꯕꯗ ꯑꯦꯀꯥꯗꯦꯃꯤ ꯕ꯭ꯂꯣꯛꯀꯤ ꯉꯁꯥꯏꯒꯤ ꯑꯩꯅ ꯆꯪꯅꯤꯡꯕ ꯃꯐꯝꯗꯣ ꯑꯗꯨꯝ ꯂꯩ ꯑꯗꯨꯒ ꯁꯣꯝꯒꯤ ꯑꯣꯖꯥꯁꯤꯡꯒꯤ ꯀ꯭ꯋꯥꯇꯔ ꯄꯔꯦꯡ ꯑꯣꯏꯅ ꯂꯩꯔꯝꯕ ꯀꯌꯥ ꯈꯔ ꯎꯠꯆꯒꯗꯧꯕ ꯈꯔ ꯂꯩ ꯑꯗꯨꯗꯤ ꯃꯊꯪꯒꯤꯗ ꯑꯃꯨꯛ ꯑꯩ ꯎꯠꯆꯔꯒꯦ ꯂꯥꯏꯐꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯇꯦꯟꯁꯤꯟꯖꯒꯦ ꯃꯌꯥꯝꯅ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯕ ꯑꯃꯗꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯕ ꯂꯣꯏꯅꯅ ꯑꯩꯒꯤ ꯚꯤꯌꯨꯋꯔꯁꯤꯡ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯑꯩ ꯉꯁꯤꯒꯤ ꯂꯥꯏꯐꯁꯤꯗ ꯋꯥꯔꯧꯕꯤꯗꯅ ꯃꯄꯨꯡ ꯐꯥꯅ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯃꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯒꯦ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯇꯦꯟꯁꯤꯟꯖꯒꯦ ꯅꯪꯗꯤ ꯑꯩꯅꯅꯦ ꯀꯥꯟꯅꯅꯦ ꯈꯪꯒꯅꯤ ꯀꯥꯎꯔꯣꯏ ꯈꯪꯁꯨ ꯈꯪꯒꯅꯤ ꯀꯩꯒꯤꯅꯣ ꯁꯛꯇꯨ ꯍꯣꯡꯗꯦꯕ ꯀ꯭ꯂꯣꯁ ꯑꯣꯏꯗꯣꯏ ꯆꯥꯎꯖꯔꯁꯨ